ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯛ ꯐꯖꯕꯤ ꯑꯍꯦꯟꯕ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯁꯨꯝꯂꯩ ꯅꯨꯡꯊꯤꯜ ꯄꯣꯞꯄꯣꯞ ꯑꯗꯨꯗ ꯃꯀꯦ ꯀꯟꯅ ꯁꯦꯝꯂꯤ꯫ ꯐꯅꯦꯛ ꯂꯨꯔꯦꯡ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯃꯒ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯀꯟꯅ ꯍꯥꯠꯄ ꯍꯣꯠꯅꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯔꯣꯃꯥ ꯆꯪꯂꯛꯇꯨꯅ "ꯅꯨꯡꯊꯤꯜꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ?" "ꯀꯦꯛꯄꯤꯆꯥ ꯈꯣꯏꯗꯅꯦ." "ꯍꯩ, ꯃꯤꯅ ꯎꯅꯤꯡꯉꯣꯏ. ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯗ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯩꯕꯅꯤ. ꯃꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕ ꯃꯥꯟꯈꯤꯅꯤꯀꯣ." "ꯑꯩꯈꯣꯏ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ. ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕꯅ. ꯁꯤꯒꯤ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯍꯩ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯅꯪꯗꯤ." "ꯍꯥꯏꯕ ꯇꯥꯕ. ꯗꯔꯝꯆꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ. ꯃꯗꯨꯗꯤ ꯅꯪ ꯈꯪꯗꯦꯅꯦ ꯍꯥ? ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯌꯥꯍꯧꯔꯛꯄꯒ ꯈꯨꯖꯤꯟ ꯈꯨꯌꯥ ꯐꯦꯡꯒꯅꯤ. ꯆꯤꯡꯍꯤ ꯃꯌꯥꯟ ꯁꯨꯅ ꯊꯤꯗꯨꯅ ꯅꯀꯣꯛ ꯂꯨꯅꯤ. ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯀꯪꯍꯟꯒꯅꯤ. ꯂꯣꯏꯔꯦ. ꯁꯤꯗ ꯅꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯁꯦ. ꯁꯤꯗ ꯂꯣꯏ ꯂꯣꯏꯔꯦ. ꯃꯁꯤꯗꯩ ꯍꯦꯟꯕ ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ?" "ꯑꯣ, ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯀꯦꯕ ꯇꯥꯕ. ꯏꯃꯥ ꯍꯣꯏꯒꯤꯅꯦ. ꯆꯨ ꯃꯍꯤ ꯈꯔ ꯇꯩꯔꯒ ꯂꯩꯕꯒꯤ ꯃꯇꯝꯗꯣ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛꯇꯤ." "ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯦ. ꯍꯌꯦꯡꯅꯦ ꯊꯨꯝ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯂꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯅ. ꯆꯟꯅꯔꯣꯏꯀꯣ. ꯅꯆꯤꯟꯗꯨꯅ ꯃꯔꯣꯟ ꯑꯃ ꯀꯜꯂꯤꯕ. ꯅꯨꯄꯤꯅ ꯆꯤꯟ ꯀꯟꯕꯁꯦ ꯁꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ." "ꯑꯁ, ꯅꯪꯒ ꯉꯥꯡꯅꯗꯨꯅ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ. ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣ. ꯑꯩꯗꯤ ꯆꯠꯂꯦ." ꯔꯣꯃꯥ ꯉꯥꯡꯗꯨꯅ ꯂꯩꯍꯧꯋꯤ꯫ ꯀꯨꯁꯨꯝꯂꯩ ꯉꯥꯡꯂꯤꯕꯗꯨꯒ ꯇꯥꯗꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯦꯕ ꯃꯧꯕ ꯆꯠꯄ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯑꯃꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃꯅ ꯃꯃꯥꯗ "ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ?" "ꯑꯣ, ꯈꯪꯗꯦ ꯑꯩ. ꯃꯈꯣꯏ ꯃꯄꯥꯁꯨꯅꯦ ꯍꯪꯍꯧ ꯌꯥꯗ꯭ꯔꯣ? ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯅ." "ꯍꯩ, ꯇꯥꯅꯤꯡꯗꯦ. ꯅꯔꯥꯟ ꯀꯨꯞꯁꯤꯟꯕ ꯌꯥꯅꯅꯕ ꯏꯁꯧ ꯇꯧꯔꯛꯀꯅꯨꯀꯣ. ꯆꯩ ꯂꯥꯛꯀꯅꯤ." "ꯑꯦ, ꯀꯔꯤ ꯏꯔꯥꯜꯅꯣ ꯍꯥꯏꯁꯦ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ?" "ꯀꯔꯤꯒꯤ ꯂꯥꯟꯗꯅꯤ? ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯪꯅ ꯀꯥꯎ ꯊꯥꯕꯒꯨꯝꯅ ꯊꯥꯔꯤ ꯅꯠꯇ꯭ꯔꯣ?" "ꯍꯥꯏꯔꯦ. ꯑꯗꯣ ꯃꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯜꯅꯦ ꯁꯤꯔꯕ? ꯏꯆꯥꯁꯤꯕꯨ ꯏꯊꯟꯇꯅ ꯁꯨꯡꯗꯨꯅ ꯄꯣꯛꯄ꯭ꯔꯣ? ꯃꯈꯣꯏ ꯃꯄꯥꯅ ꯁꯥꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯄꯥꯁꯨ ꯈꯔ ꯉꯥꯡꯕ ꯇꯥꯕ. ꯑꯩꯉꯣꯟꯗ ꯈꯛꯇ ꯏꯟꯁꯤꯟꯕꯅ ꯀꯔꯤꯝꯇ ꯀꯥꯟꯅꯔꯨꯏ." "ꯍꯩ, ꯅꯪ ꯃꯃꯥꯅꯤ. ꯃꯃꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯆꯥꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ. ꯃꯁꯦ ꯅꯪ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ. ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯃꯊꯧꯗꯥꯡꯅꯤ. ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯅ ꯏꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ. ꯅꯨꯄꯥ ꯃꯃꯥ, ꯅꯨꯄꯤ ꯃꯃꯥ ꯍꯥꯏꯅꯔꯤꯕꯁꯤ. ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯃꯥ ꯂꯣꯏꯅ ꯅꯠꯇꯦ. ꯅꯆꯥ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ. ꯃꯇꯝꯁꯤꯗ ꯅꯪ ꯀꯩꯗꯧꯏ ꯍꯥꯏꯕ ꯈꯪꯂꯤꯕ ꯑꯗꯨꯅꯤ. ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯐꯠꯇ ꯅꯨꯡꯗ ꯀꯔꯤꯝꯇ ꯊꯣꯛꯄ ꯌꯥꯔꯣꯏ." "ꯆꯨꯝꯃꯤ. ꯇꯥꯏꯅꯐꯝ ꯊꯣꯛꯄꯅꯤ. ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯃꯃꯥꯗ ꯇꯥꯏꯅꯐꯝ ꯊꯣꯛꯄꯅꯤ. ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯌꯥꯔꯨꯅꯕ ꯏꯅꯒꯟ ꯑꯁꯤꯗ ꯄꯣꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯅꯅꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ." ꯔꯣꯃꯥ ꯉꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯃꯆꯥ ꯑꯃ ꯁꯦꯝꯕꯗ ꯃꯃꯥꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯑꯁꯤꯇꯅꯤ. ꯀꯔꯤꯒꯨꯝꯕ ꯐꯔꯛꯂꯕ ꯀꯥꯟꯗꯅ ꯃꯄꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯍꯪꯅꯩ꯫ ꯇꯦꯛꯄꯤꯆꯥ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯁꯨꯝꯂꯩ ꯁꯥꯎꯅꯤꯡꯅ "ꯃꯥꯏ ꯍꯧꯅꯕꯤꯁꯤ ꯇꯧꯔꯝꯃꯗꯧꯅꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯠꯇ ꯊꯕꯛ ꯑꯃꯠꯇ ꯆꯠꯁꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯕ ꯍꯥꯏꯕꯁꯤꯃꯅꯦ ꯁꯨꯛꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤ." ꯐꯃꯨꯡ ꯅꯥꯀꯜꯗꯨꯗ ꯐꯝꯗꯨꯅ "ꯑꯣꯏ, ꯍꯧꯒꯠꯂꯣ, ꯈꯔ ꯇꯨꯝꯕꯗꯤ ꯌꯥꯔꯦ." ꯇꯦꯛꯄꯤꯆꯥ ꯀꯧꯔꯤꯕꯗꯨ ꯇꯥꯗꯦ. ꯀꯟꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ "ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ. ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ. ꯇꯦꯛꯄꯤꯆꯥ! ꯇꯦꯛꯄꯤꯆꯥ!" ꯇꯦꯛꯄꯤꯆꯥ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ "ꯍꯩꯃꯥ, ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ. ꯅꯠꯇꯦꯁꯤꯕꯨ ꯁꯤꯔꯖꯥꯠꯂꯣ?" ꯀꯨꯁꯨꯝꯂꯩ ꯇꯦꯛꯄꯤꯆꯥꯒꯤ ꯃꯃꯥꯏ ꯃꯌꯥ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ "ꯇꯦꯛꯄꯤꯆꯥ! ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ!" ꯇꯦꯛꯄꯤꯆꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯑꯐꯤꯡ ꯑꯐꯥꯏꯅꯅ "ꯍꯥ? ꯀꯅꯥ ꯌꯨꯝꯅꯣ ꯃꯩ ꯆꯥꯛꯑꯦꯕꯣ? ꯀꯅꯥꯒꯤꯅꯦ ꯍꯥꯏꯅꯣ?" ꯃꯇꯧ ꯑꯗꯨꯗ ꯀꯨꯁꯨꯝꯂꯩ ꯁꯥꯎꯅꯤꯡꯕꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯏ꯫ ꯑꯗꯨꯒ "ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ. ꯍꯣꯏ ꯏꯕꯦꯝꯃ, ꯇꯥ ꯇꯦꯝꯕꯨꯡꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯕ." ꯇꯦꯛꯄꯤꯆꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯁꯝ ꯑꯗꯨ ꯅꯥꯟꯊꯗꯨꯅ "ꯑꯉꯥꯎꯕꯤꯁꯤꯗꯤ. ꯃꯤꯕꯨ ꯑꯗꯨꯃꯥꯏ ꯍꯧꯗꯣꯛꯅꯕ꯭ꯔꯥ? ꯑꯩ ꯉꯥꯎ ꯆꯠꯂꯝꯃꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ? ꯃꯤꯅ ꯅꯤꯡꯊꯤꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ. ꯑꯗꯨꯗꯤ ꯇꯧ ꯇꯥꯕ." "ꯏꯕꯦꯝꯃ,
Nangna nasak khaktani phajariba na poma ita tade nangni nang hayengwaine nupa aphingbadaga leiradi kezana zadana yoktuna thamlibana samnaraga do maraina phoida chagijani yare yare nangi basan do loisilu mingai dana leiramani tekpi changakna kana ngairam doiba mai hauna bise tawre nahanda natro ta mera la kanina hairami duba o khangdrene khoidi nupa mayamse kari kari numita thanakibano haibado kawri ningsingbaga amta thoktre ta thimbungna haibo ready thok toba masana tabani aidi mathanta thimbungna loire nangi dikadai kha su wangsu leiriba nupa mayamse koisalabadi kaidi khangadoinu as yare haga sum ngangale aine nakongse kainom tawri ama phangi ngangni yumdasu imagine porok sonbado taba yaba taduna laibani sida nangi amu thabak ama khakta chalusena haibada nangi thabak to chaluse haibadi natedana nangna tawribado haibani aina tawrise afaba thabakni nangsu khanduna yengu hayengwa yom balaga masigi nupise phatte pamde haiduna tokpo hontokpa yaribro aduna hojik matam lairi kansidane khalliba aidi khankidori lawai sing adudane kak hatlaga khwaidagi hena makhol hobo nupado adudane aina leidurise ani do ngangna duna thoglai somda sukam dauri mera mapi loisin balore duna mama bo halakpa ngai lakmandraba aduda hojik phawba kai jatnu khangde ai thabak chakani khangi maktada aine chalamdai se khoido waroi bi songni eda tawrise khoi ma ajdiba mera thongala duda amuk thok amuk hanjin tawduna le lakte base kai chalnu khangde mana samna lekai ku pa mi sibu kai no khangde bai mera kon thong aduda mama bo halak pa ngai ri tombi chandon chawa aduga kwa mahi oro ta duna lai machana ngai ri ba adubu uraduna sida mu ngai raga leiri ni aina ti chalamani khandana lai ai chalhobana phani sidi tombi mamai leiduna amu hange tawi machana tawrakadoribadu khangladuna mera mamana mamai leiduna chatkriba aduda amuk chakhrene mase ayubagi chatpa oiramgani ba tanarukhige mera mama bu tanaduna ima kaidana amuk chali dubo tombi kari su khangdaba saduna ha aibo natini hi ima pot ama kawrama ba adugini amta lawrukhige o imagi poto gona lawru yumdabta changsla nate nangbu poto la haudrabadi mangki batari haiwani ai kuiru ngaha khatani phatlake mera mamagi makhut adu phaduna ima kuirui yum phawbadane ba ngahaktani seima tombi lakningda lai kari taw haino haibanida aibu koi sen senari basibo mera ma yum yorakpa aduda sauningba pumba phongdorai aina ngarangdagi thabak chatkani sel khita piyu hairubadai natro imana chahi topodagi mangkhribada imadi kawpo ubani ni tasengna kawrubani yare kawradi hojing angna duna leibagi matam nate kadai aina haiba seldo nangna haiba seldu bu kayano ngarang ta ju haigra dubu haima imadi kawre ping soiri nangna haimandana kun tombi mamit adu langthoptuna kariya kunna ba adu gyamba seldu di imadi kadai da gya as aikhoi magi chalamdai gi bithude bi se ong tore kai piro ai thenga be ima tombi magi furi khawa adudagi lupa manga chapi sagai ba maputhore aduga se masina yana na basilu leite kunga hore nungdangi ching chara phawba leiroi dore as kai deno da ima sidi yare mi nupi unaba chatpadabu lupa manga pu hairo sibu ima nang suba angakpani haima leitrabadi pu badabani se masilo natrabadi ne aina buduna amuk chatkhiba tare mera sum ngamnabagi matam sulai selaktre phana kuira abani mana chatkani haina langlibase mera upai leitana manga chapi adu puduna lakle tombi kuire mapuroiba leikhidaba nongmagi aphangba khara suduna machabu yokli mera wakhal mapung phare haibabu tawthorakpa thabakti chahi 13 13 ye angangni karigumba amata taw haiba yade asonbi mama asitani mana ngairiba mera cycle adu thuna thawdoktuna lai mera yengbadadi kayadi phasai nali
ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯃꯥꯅ ꯃꯥꯜꯂꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯃꯁꯨꯅꯒ ꯍꯦꯟꯕ ꯅꯠꯇꯦ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄ ꯑꯁꯤꯗꯤ ꯀꯨꯁꯨꯝ ꯂꯩ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯇꯦꯛꯄꯤꯆꯥꯅ ꯃꯦꯔꯥ ꯂꯥꯛꯄ ꯎꯕꯗ ꯏꯕꯦꯝꯃ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯣ ꯅꯪꯒꯤ ꯌꯥꯍꯧ ꯊꯦꯡꯕ ꯇꯥ ꯃꯦꯔꯥ ꯑꯁꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯈꯪꯅꯤꯡꯉꯁꯤꯗꯤ ꯃꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯃꯥ ꯃꯦꯔꯥ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯀꯨꯁꯨꯝꯂꯩ ꯁꯥꯎꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯏ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯆꯣꯟꯊꯔꯕꯅꯤ ꯃꯦꯔꯥ ꯃꯥꯅ ꯍꯥꯟꯅ ꯉꯟꯅ ꯂꯥꯛꯀꯦꯅ ꯇꯧꯕꯅꯤ ꯍꯦꯛꯇ ꯌꯥꯗꯕ ꯑꯉꯥꯡꯁꯤꯡꯅ ꯁꯥꯏꯀꯜꯁꯤ ꯄꯨꯈꯤꯕ ꯃꯗꯨ ꯉꯥꯏꯕꯗ ꯊꯦꯡꯉꯤꯕꯅꯤ ꯀꯨꯁꯨꯝꯂꯩ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯃꯦꯔꯥꯅ ꯑꯃꯨꯛꯀꯁꯨ ꯇꯦꯛꯄꯤꯆꯥ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯗꯗꯥ ꯃꯦꯔꯥ ꯑꯩꯗꯤ ꯆꯥꯈꯤꯕ ꯆꯥꯛ ꯐꯥꯎꯕ ꯇꯨꯝꯃꯕꯅꯤ ꯑꯩꯁꯨ ꯅꯣꯏ ꯉꯥꯏꯔꯝꯕꯅꯤ ꯈꯟꯗꯨꯅ ꯊꯨꯅ ꯂꯥꯛꯏꯅꯤ ꯏꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯃꯅ ꯁꯥꯏꯀꯜꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯁꯨ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯑꯩꯁꯨꯅꯦ ꯀꯨꯏꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯅ ꯉꯥꯏꯔꯒ ꯂꯩꯔꯨꯔꯦ ꯑꯣ ꯑꯩꯈꯣꯏꯕꯨꯗꯤꯅꯦ ꯀꯩꯝꯇ ꯈꯟꯗꯦ ꯑꯃꯁꯤꯅꯦ ꯄꯩꯔꯤꯁꯦ ꯑꯝꯇ ꯊꯦꯝꯃꯨ ꯃꯦꯔꯥ ꯅꯣꯛꯇꯨꯅ ꯃꯥꯕꯨꯗꯤ ꯑꯩꯅ ꯊꯔꯣꯏ ꯀꯥꯡꯍꯧ ꯄꯤꯖꯕꯗ ꯐꯈ꯭ꯔꯗꯧꯅꯤꯗ ꯀꯨꯁꯨꯝꯂꯩ ꯁꯥꯎꯅ ꯃꯦꯔꯥꯒꯤ ꯃꯁꯝ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯐꯣꯏ ꯅꯣꯏ ꯅꯃꯥꯗꯣ ꯑꯗꯨꯗ ꯄꯤꯖꯔꯨꯆꯣ ꯊꯔꯣꯏꯗꯣ ꯊꯔꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏ ꯅꯃꯥꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯤꯖꯔꯨꯆꯣ ꯃꯦꯔꯥ ꯀꯨꯁꯨꯝꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯊꯥꯗꯣꯛꯑꯣꯃꯤ ꯀꯨꯁꯨꯝꯂꯩ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯁꯦ ꯊꯥꯗꯣꯛ ꯃꯤꯅ ꯎꯈꯤꯕ ꯇꯥꯔꯦꯕ ꯇꯦꯛꯄꯤꯆꯥꯁꯨ ꯈꯥꯝꯗꯣꯛꯅꯕ ꯂꯥꯛꯅꯩ ꯀꯨꯁꯨꯝ ꯊꯥꯗꯣꯛꯑꯁꯦ ꯃꯤ ꯂꯣꯏ ꯌꯦꯡꯉꯛꯑꯦꯕ ꯊꯥꯗꯣꯛꯑꯣꯕꯁꯦ ꯀꯨꯁꯨꯝꯂꯩ ꯃꯈꯣꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯎꯅ ꯅꯣꯡꯃꯗ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯗꯅ ꯉꯟꯅ ꯂꯥꯛꯇꯨꯅ ꯉꯥꯏꯔꯝꯃꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯣꯏꯔꯤꯕ꯭ꯔꯣ ꯅꯪꯁꯤꯕꯣ ꯍꯥ ꯅꯪꯅꯦ ꯅꯪ ꯑꯩꯅꯦ ꯈꯔ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗꯅꯦ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯤ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯈꯨꯀꯥꯞꯄꯤꯁꯤꯅ ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯗꯅꯦ ꯑꯉꯥꯡꯕ ꯑꯁꯪꯕ ꯑꯉꯧꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯨ ꯃꯦꯔꯥ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯀꯨꯁꯨꯝ ꯁꯥꯎꯔꯅꯨꯕ ꯑꯩꯗꯣ ꯃꯇꯨꯡ ꯊꯦꯡꯉꯔꯣꯏꯒꯦ ꯑꯉꯥꯡꯅ ꯁꯥꯏꯀꯜꯁꯦ ꯄꯨꯔꯒ ꯆꯠꯈꯤꯗꯨꯅ ꯇꯧꯕꯅꯦꯕ ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯅꯪ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯏꯅꯤ ꯅꯪ ꯁꯥꯎꯔꯅꯨꯕ ꯀꯨꯁꯨꯝ ꯃꯦꯔꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯅꯤꯡꯗꯦ ꯇꯥꯠ ꯄꯥꯠ ꯇꯧꯔꯛꯀꯅꯨ ꯅꯨꯡꯁꯤꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯎꯅꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯇꯦꯛꯄꯤꯆꯥ ꯂꯥꯛꯑꯣ ꯆꯠꯁꯦ ꯀꯨꯁꯨꯝ ꯇꯦꯛꯄꯤꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ ꯃꯦꯔꯥ ꯆꯥꯛꯅ ꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯕ ꯅꯨꯄꯤꯅꯤ ꯀꯥꯏ ꯃꯁꯛꯁꯦ ꯈꯔ ꯐꯖꯕꯁꯤꯗ ꯇꯧꯕꯅꯤꯀꯣ ꯁꯧꯅꯒ ꯏꯁꯧ ꯂꯥꯡꯉꯤꯕ ꯑꯅꯤꯗꯣ ꯍꯜꯂꯛꯄꯗ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨꯗ ꯑꯃꯨꯗꯣꯟ ꯂꯩꯔꯝꯃꯤ ꯑꯃꯨꯗꯣꯟ ꯍꯔꯥꯎꯅ ꯀꯨꯁꯨꯝ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯦꯛꯄꯤꯆꯥ ꯃꯊꯟꯇꯅ ꯃꯁꯤꯃꯨꯛ ꯀꯗꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯁꯣꯏꯗꯅ ꯆꯤꯛꯄꯤꯕ ꯇꯥꯔꯦ ꯀꯨꯁꯨꯝ ꯀꯩꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯅꯤ ꯀꯨꯁꯨꯝ ꯁꯥꯎꯅꯤꯡꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯋꯥ ꯉꯥꯡꯗꯦ ꯍꯥꯏꯅ ꯇꯧꯕꯒ ꯑꯃꯨꯗꯣꯟꯅ ꯀꯦꯟ ꯑꯗꯨ ꯄꯤꯁꯤꯜꯂꯛꯇꯨꯅ ꯇꯨ ꯁꯤ ꯄꯤꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯊꯣꯡꯕ ꯅꯪ ꯆꯥꯅꯤꯡꯉꯝꯅꯤꯅ ꯑꯩꯅ ꯄꯨꯔꯛꯄ ꯀꯨꯁꯨꯝ ꯁꯥꯎꯅꯤꯡꯕ ꯄꯨꯡꯕ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯦꯟ ꯑꯗꯨ ꯂꯧꯗꯨꯅ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯇꯥ ꯑꯃꯨꯗꯣꯟꯁꯤꯅꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯤꯡꯖꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯕꯁꯦ ꯍꯨꯏꯅ ꯀꯩꯅꯣꯗꯨ ꯄꯥꯝꯕꯒꯨꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯇꯥ ꯑꯃꯨꯗꯣꯟ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯁꯤꯕꯨ ꯇꯥꯡꯂꯕ ꯅꯨꯡꯁꯤꯕꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯟꯕꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅꯤ ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯇꯛꯄꯕꯨ ꯀꯜꯂꯕꯗꯤ ꯅꯨꯡ ꯐꯥꯎꯕ ꯇꯨꯝꯃꯦꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯅꯠꯇ꯭ꯔꯅꯦ ꯇꯥ ꯑꯃꯨꯗꯣꯟ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯧ ꯑꯗꯨꯗ ꯇꯦꯛꯄꯤꯆꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯍꯩꯃꯥ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯧꯖꯤꯛꯇ ꯅꯠꯇꯕ꯭ꯔꯕ ꯃꯥꯅ ꯂꯥꯡꯈꯤꯕ ꯏꯁꯧꯗꯨꯕꯨ ꯃꯁꯤꯗꯤ ꯄꯨꯔꯥ ꯁꯥꯏꯌꯣꯟ ꯑꯣꯟꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯤꯅꯦ ꯀꯨꯁꯨꯝ ꯃꯔꯩꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯇꯥ ꯑꯃꯨꯗꯣꯟ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯣ ꯀꯣꯟꯁꯤꯕꯨꯗꯤ ꯑꯩꯅ ꯈꯪꯅ ꯀꯔꯤꯅꯣꯃꯗꯤ ꯑꯃꯨꯗꯣꯟ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯞꯀꯦ ꯍꯥꯏꯔꯗꯤ ꯆꯒꯦꯝꯄꯣꯝꯕꯒꯨꯝꯕ ꯎꯇꯤꯒꯨꯝꯕ ꯑꯣꯏꯅ ꯍꯥꯞꯄꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯗꯨꯅꯕꯨ ꯐꯔꯦ ꯑꯩꯅ ꯇꯥ ꯑꯃꯨꯗꯣꯟꯅ ꯄꯥꯝꯖꯕ ꯎꯇꯤ ꯆꯒꯦꯝ ꯄꯤꯖꯕ ꯑꯗꯨꯒ ꯇꯥ ꯑꯃꯨꯗꯣꯟꯅ ꯑꯩꯅ ꯄꯥꯝꯖꯕ ꯏ ꯊꯣꯛꯄꯤ ꯄꯤꯔꯛꯄ ꯅꯠꯇ꯭ꯔ ꯇꯥ ꯑꯃꯨꯗꯣꯟ ꯍꯣꯏ ꯌꯥꯏꯅꯦ ꯅꯪꯅꯕꯨ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ
ꯑꯩ ꯂꯣꯏꯅ ꯄꯤꯖꯕ ꯉꯝꯅꯤ꯫ ꯋꯥ, ꯇꯥ ꯑꯃꯨꯗꯣꯟꯒꯤ ꯋꯥꯍꯩꯁꯤꯗꯤ ꯊꯃꯣꯏꯒꯥꯁꯦ ꯃꯍꯤ ꯂꯥꯡꯊꯣꯔꯛꯏ꯫ ꯑꯃꯨꯗꯣꯟ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯁꯨꯝꯅ꯫ ꯑꯗꯨꯗꯤ ꯆꯪꯉꯒꯦꯀꯣ ꯇꯥ ꯑꯃꯨꯗꯣꯟꯁꯨ ꯅꯤꯡꯊꯤꯅ ꯆꯠꯂꯣ꯫ ꯑꯃꯨꯗꯣꯟ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯇꯦꯛꯄꯤꯆꯥ ꯃꯥꯗꯤ ꯀꯨꯁꯨꯝꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯇꯦꯛꯄꯤꯆꯥꯅ ꯈꯔ ꯆꯠꯂꯒ, ꯍꯔꯦ ꯀꯨꯁꯨꯝ, ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗꯀꯣ꯫ ꯑꯩꯗꯤꯅꯦ ꯂꯥꯏ ꯀꯤꯗꯦ, ꯅꯪ ꯀꯤꯀꯣ꯫ ꯅꯪꯃꯨꯛ ꯀꯤꯕ ꯑꯩ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ꯫ ꯀꯤꯌꯣ ꯈꯔ ꯀꯤꯌꯣ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯇꯥ ꯑꯃꯨꯗꯣꯟꯒ ꯀꯣꯏꯅꯔꯕꯕ? ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ, ꯃꯁꯛ ꯈꯨꯊꯤꯗꯨꯒ꯫ ꯑꯗꯨꯒ ꯁꯦꯜ ꯈꯔ ꯄꯥꯏꯕ, ꯄꯤꯖ ꯄꯤꯊꯛ ꯐꯕꯗꯣ, ꯑꯗꯨꯗ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯤ ꯏꯕꯦꯝꯃ, ꯂꯩꯕ ꯌꯥꯕ ꯅꯨꯄꯥꯒ ꯅꯠꯇꯦꯀꯣ꯫ ꯀꯔꯤꯒꯤ ꯑꯗꯨꯒ ꯄꯤꯔꯛꯄ ꯄꯣꯠꯅ ꯂꯧꯔꯤꯕ, ꯑꯗꯨꯝ ꯆꯥꯔꯤꯕ? ꯏꯍꯦ, ꯁꯤꯗꯤ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯗꯨꯅ ꯆꯥꯎ ꯍꯥꯏꯅ ꯄꯤꯕꯅꯤꯗꯅ꯫ ꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯃꯣꯏꯗꯤ ꯁꯤꯒꯨꯝꯕ ꯈꯔ ꯑꯁꯤꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯌꯥꯝ ꯋꯥꯠꯂꯤ꯫ ꯑꯩꯗꯤ ꯈꯟꯈꯤꯗꯧꯔꯤꯅꯤ, ꯑꯗꯨꯕꯨ ꯇꯥ ꯑꯃꯨꯗꯣꯟꯗꯤ ꯈꯟꯕꯗ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯍꯩꯃꯥ, ꯃꯁꯛꯇꯣ ꯌꯥꯝ ꯊꯤ ꯍꯥꯏꯕ, ꯂꯩꯃꯤꯟꯅꯕ ꯀꯤꯌꯦ ꯑꯗꯨꯒꯤ꯫ ꯅꯪꯕꯨ ꯁꯦꯜ ꯄꯥꯏꯕ, ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯄꯥꯝꯃꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯥꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥ ꯑꯃꯨꯗꯣꯟꯗꯤꯅꯦ ꯑꯩ ꯉꯝꯃꯣꯏ꯫ ꯅꯨꯄꯥ ꯑꯃꯅꯤ ꯀꯥꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯒ ꯑꯩ ꯉꯝꯃꯣꯏ꯫ ꯃꯁꯛꯇꯣ ꯆꯨꯝꯅꯒꯤ ꯈꯨꯊꯤ ꯅꯠꯇꯦꯕ, ꯀꯤꯕ ꯑꯃ ꯌꯥꯎꯉꯩ ꯊꯤꯌꯦ꯫ ꯑꯁꯦꯡꯕꯅꯤ ꯀꯨꯁꯨꯝ ꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯠꯇꯕ, ꯁꯦꯜꯁꯨ ꯄꯥꯏꯕ, ꯃꯁꯛꯁꯨ ꯐꯖꯕ, ꯃꯔꯜꯁꯨ ꯂꯩꯕ, ꯃꯥꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯅ ꯊꯤꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯗꯤ ꯁꯣꯏꯗꯕ ꯂꯩ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯃꯛ ꯋꯥꯠꯄ ꯇꯥꯕꯅꯤ, ꯂꯩꯇꯕ ꯇꯥꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯗꯣꯟꯁꯨ ꯌꯥꯎꯔꯤ꯫ ꯑꯃꯨꯗꯣꯟ ꯃꯥꯅ ꯄꯥꯏꯕ ꯁꯦꯜ, ꯀꯨꯁꯨꯝꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯀꯔꯤꯗ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯨꯒꯅꯤ? ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯋꯥꯠꯂꯤ, ꯃꯗꯨꯗꯤ ꯀꯨꯁꯨꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯆꯨ ꯃꯒꯨꯜ ꯑꯗꯨꯅꯤ꯫ ꯑꯃꯨꯗꯣꯟ ꯃꯥꯗꯤ ꯃꯗꯨꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯊꯤꯔꯤꯕ ꯃꯨꯔꯤꯕ ꯀꯨꯆꯨ ꯑꯁꯤ ꯃꯁꯤ ꯂꯧꯗꯨꯅ ꯃꯃꯤꯡ ꯐꯥꯎꯕ ꯑꯃꯨꯗꯣꯟ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯊꯤ ꯑꯃꯨꯗꯣꯟ, ꯃꯨꯏ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯅ ꯃꯥꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯁꯥꯟꯅꯕꯤ, ꯃꯥꯕꯨ ꯄꯤꯖ ꯄꯤꯊꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯗꯣꯟꯁꯨ ꯄꯪꯊꯔꯤ, ꯉꯥꯎꯔꯤ, ꯇꯥꯎꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯌꯥꯎꯔꯤ ꯐꯩꯖꯥꯎꯁꯨ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯣꯏꯈ꯭ꯔꯗꯣꯏꯔꯕ ꯇꯧꯔꯤꯁꯤꯕꯨ? ꯐꯩꯖꯥꯎꯅ, ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ ꯅꯣꯏꯕꯨ ꯌꯨꯝꯗꯒ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯇꯨꯝꯃꯦ ꯇꯨꯝꯐꯝ ꯈꯪꯗꯦ, ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ, ꯅꯨꯄꯤ ꯊꯤꯔꯣ ꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯅꯨꯡꯁꯤꯠ ꯃꯈꯣꯡꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ, ꯊꯤꯔꯣ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯊꯤꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯑꯗꯨꯕꯨ ꯂꯩꯔꯕꯗꯤꯅꯦ ꯅꯍꯥꯟꯅ ꯊꯤꯔꯅꯤ, ꯁꯦꯜ ꯂꯩꯇꯗꯨꯅ ꯊꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯃꯁꯨ ꯇꯥꯞ ꯑꯣꯛꯇꯨꯅ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯈꯨꯗꯩ ꯑꯃꯒ ꯁꯦꯠꯇꯨꯅ ꯑꯩꯅ ꯆꯥꯛ ꯆꯥꯔꯒ ꯃꯥꯅ ꯏꯅꯥꯛꯇꯒ ꯀꯣꯌꯦꯠ ꯑꯅꯧꯕ ꯃꯆꯥ ꯑꯃꯒ ꯌꯦꯠꯇꯅ ꯐꯝꯃꯒ ꯃꯈꯣꯟꯒ ꯅꯧꯊꯗꯅ ꯃꯈꯣꯏ ꯅꯨꯄꯥ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯄꯛꯈꯣꯒꯦ ꯀꯥꯏꯅꯒ ꯆꯥꯛꯏꯗ, ꯃꯗꯨ ꯄꯥꯝꯃꯦ ꯋꯥꯅꯤ꯫ ꯐꯩꯖꯥꯎꯅ ꯑꯃꯨꯛ, ꯏꯟꯖꯥꯡꯗꯨꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯇꯥꯎꯊꯕꯤꯒ, ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯗꯣ ꯑꯃꯨꯖꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯑꯃꯨꯖꯥꯎ ꯕꯤꯠ ꯑꯍꯟꯅ, ꯅꯪꯒꯤ ꯍꯧꯅꯕꯤ, ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯕꯗ ꯍꯧꯔꯛꯑꯕ ꯑꯃꯨꯛ? ꯅꯪ ꯑꯃ ꯏꯕꯣ, ꯃꯤꯒꯤ ꯕꯤꯠ ꯊꯨꯗꯦꯛꯅꯕ ꯄꯣꯛꯂꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯅꯠꯇꯦ, ꯋꯥꯔꯤꯕꯣꯕ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤꯕ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯅꯨꯄꯤꯁꯨ ꯑꯝꯇ ꯀꯣꯏꯗꯦ, ꯀꯣꯏꯕꯩ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯅꯣꯡ ꯉꯥꯜꯂꯦ ꯍꯛꯆꯥꯡ ꯐꯅꯅꯕꯅꯤ ꯍꯥꯏꯗꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯂꯝꯖꯦꯟ ꯆꯦꯟꯅꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯀꯅꯤ꯫ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯒ ꯋꯥꯔꯦꯅ ꯍꯟꯖꯤꯜꯂꯒ ꯆꯥꯛ ꯇꯣꯛꯑꯦ ꯇꯨꯝꯃꯨꯅꯤ꯫ ꯀꯩꯅꯣꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯐꯩꯖꯥꯎ ꯅꯣꯛꯇꯨꯅ, ꯃꯗꯨꯕꯨ ꯀꯧꯋꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ナꯏꯅ ꯆꯥꯗꯨꯅ ꯇꯨꯝꯂꯤꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯑꯃꯨꯖꯥꯎꯅ, ꯑꯩꯗꯤ ꯈꯪꯗꯦ, ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ, ꯃꯁꯛꯇꯤ ꯍꯥꯏ ꯀꯥꯟꯅꯗꯦꯍꯦ ꯏꯕꯣ,
ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕ ꯐꯥꯎꯕ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯛ ꯑꯗꯨꯗ ꯎꯕꯗꯅꯦ ꯇꯤꯟꯒꯁꯦ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯦ ꯑꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯐꯖꯩ ꯋꯥꯅꯤ ꯅꯪꯕꯣ ꯆꯥꯡꯗꯝꯅꯐꯝꯒ ꯑꯝꯇ ꯂꯩꯇꯦ ꯄꯥꯝꯕꯣꯝ ꯌꯦꯡꯉꯦ ꯊꯝꯕꯧ ꯃꯤꯠ ꯌꯦꯡꯉꯦ ꯁꯖꯤ ꯃꯤꯇꯥ ꯆꯤꯟꯕꯥꯜ ꯌꯦꯡꯉꯦ ꯊꯝꯕꯥꯜ ꯂꯩꯅ ꯄꯨꯔꯥ ꯉꯥꯔꯣꯏ ꯁꯕꯥꯅꯤ ꯋꯥ ꯋꯥ ꯅꯪꯒꯤꯁꯤꯗꯤ ꯑꯩ ꯐꯥꯎ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯑꯦꯀꯣ ꯁꯦꯡꯅꯗꯤ ꯐꯖꯩꯀꯣ ꯑꯁꯦꯡꯕꯅꯦ ꯋꯥꯅꯤ ꯈꯣꯏꯊꯨꯝꯅꯕ ꯑꯃ ꯌꯥꯎꯋꯦ ꯋꯥꯅꯤ ꯑꯩꯗꯤ ꯃꯥ ꯌꯦꯡꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯍꯋꯥ ꯒꯥꯔꯤꯅꯕꯨ ꯇꯛꯀꯦ ꯇꯧꯋꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯥꯏ ꯋꯥꯁꯤꯗꯤꯕ ꯏꯁꯤꯡꯗ ꯉꯥ ꯑꯃꯗꯤ ꯃꯣꯡꯉꯤ ꯀꯔꯤ ꯉꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯃꯥꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝꯗꯒꯤ ꯃꯥꯜꯂꯦ ꯃꯗꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ ꯑꯣꯏꯔꯝꯃꯣꯏ ꯑꯩꯈꯣꯏ ꯈꯨꯜꯗꯕꯨꯗ ꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯂꯩꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯃꯌꯥꯝꯗꯒꯤ ꯐꯨꯋꯥꯎꯅꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯁꯦꯠꯂꯤ ꯆꯥꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯅꯅꯦ ꯏꯆꯨ ꯆꯨꯁꯤꯟꯅꯗꯦ ꯑꯩꯗꯤ ꯑꯣꯕ ꯑꯣꯅꯤꯡ ꯃꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯐꯖꯔꯕꯅꯤ ꯀꯥꯏꯗꯅ ꯊꯣꯛꯂꯛꯏꯁꯦ ꯏꯋꯥꯎ ꯍꯦꯛ ꯋꯥꯎꯈꯩ ꯊꯥꯕꯜ ꯉꯥꯛꯅꯤꯡꯗꯦ ꯍꯥꯏꯕ ꯑꯝꯇ ꯍꯣꯏꯁꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯐꯖꯕꯁꯤꯃꯗꯤ ꯀꯥꯏꯅꯒ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯏꯆꯦ ꯃꯦꯃꯤꯅꯒ ꯐꯖꯔꯤꯕ ꯋꯥ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯅꯣꯛꯏ ꯂꯝꯕꯤꯗꯣ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯑꯃꯨꯖꯥꯎꯅ ꯑꯁꯥ ꯇꯧꯗꯨꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯊꯤꯗꯣꯛꯄ ꯐꯩ ꯑꯩ ꯑꯃ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯂꯧꯔꯗꯤ ꯌꯥꯔꯦꯗꯅ ꯑꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯗꯣꯔꯄꯇꯤ ꯁꯤꯇꯥꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥꯏ ꯑꯗꯣ ꯑꯗꯨꯃ ꯑꯩꯒꯤꯗꯤ ꯌꯥꯔꯣꯏꯀꯣ ꯅꯃꯤꯠꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯆꯥ ꯇꯨꯒꯠꯆꯗ꯭ꯔꯥ ꯃꯕꯨꯛꯆꯦꯜ ꯈꯨꯄꯤꯛꯁꯦ ꯍꯣꯏ ꯕꯨꯡꯉꯣ ꯅꯪꯅ ꯂꯧꯕ ꯅꯨꯄꯤꯕꯨ ꯀꯌꯥꯝ ꯐꯖꯕ ꯖꯨꯠ ꯆꯥꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯌꯦꯡꯅꯤꯡꯉꯣꯏ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯃꯨꯖꯥꯎꯅ ꯑꯃꯨꯛꯀꯁꯨ ꯅꯣꯏ ꯋꯥꯊꯤ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯩ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯀꯣꯏꯕ ꯐꯥꯎ ꯐꯪꯗ꯭ꯔꯁꯨ ꯑꯩ ꯅꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯅꯤꯡꯉꯤ ꯇꯁꯦꯡꯅ ꯐꯖꯩ ꯃꯍꯥꯛ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯩ ꯉꯥꯎꯋꯦ ꯇꯁꯦꯡꯅ ꯃꯥꯕꯨ ꯉꯥꯎꯋꯦ ꯍꯩ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯖꯥ ꯌꯥꯔꯦ ꯉꯁꯤꯗꯤ ꯊꯦꯡꯉꯅꯤ ꯑꯗꯨꯛ ꯄꯥꯝꯂꯕꯗꯨꯕꯨ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯒ ꯊꯤꯔꯨꯔꯁꯤ ꯀꯌꯥꯝꯕꯨ ꯂꯥꯞꯄ ꯑꯣꯏꯔꯝꯅꯤꯒꯦ ꯃꯗꯨꯅꯦ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯩ ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯅꯤꯡꯉꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯉꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯆꯠꯂꯁꯦ ꯍꯥꯏꯔꯝꯃꯛꯇꯗ ꯑꯗꯨꯗꯤ ꯏꯔꯨꯞꯂꯣꯏꯁꯤꯡ ꯍꯌꯦꯡ ꯁꯣꯏꯅꯔꯒꯨꯝꯁꯤꯀꯣ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯊꯣꯛꯂꯕ ꯅꯇꯥꯎ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯃꯨꯖꯥꯎ ꯃꯍꯧꯁꯥꯅ ꯋꯥ ꯉꯥꯡꯕ ꯑꯁꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯖꯩ ꯃꯇꯧ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯃꯥꯁꯨ ꯀꯩꯊꯦꯜꯗ ꯀꯨꯁꯨꯝꯕꯨ ꯎꯔꯛꯄ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯀꯨꯁꯨꯝ ꯑꯃꯨꯗꯣꯟꯒꯤ ꯀꯣꯟ ꯑꯗꯨꯗ ꯆꯒꯦꯝꯄꯣꯝꯕ ꯑꯗꯨ ꯀꯟꯅ ꯍꯥꯞꯄꯜꯂꯛꯅꯔꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯉꯛꯇꯨꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯗꯤ ꯀꯨꯁꯨꯝ ꯃꯄꯥ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯃꯈꯨꯠ ꯑꯣꯡꯃ ꯁꯥꯎꯔ ꯇꯧꯔꯛꯏ ꯂꯥꯡꯒꯅꯨ ꯐꯥꯕ ꯇꯥꯅꯤ ꯅꯠꯇꯦ ꯀꯅꯥꯒꯤꯅꯣ ꯋꯥꯅꯤ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯕꯗꯨꯕꯣ ꯀꯨꯁꯨꯝꯂꯩ ꯏꯟꯖꯥꯡ ꯑꯗꯨ ꯃꯄꯥ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯈꯤ ꯑꯗꯨꯒ ꯃꯤꯒꯤ ꯍꯣꯏꯅꯦ ꯃꯤꯗꯨꯕꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯈꯪꯉꯣꯏ ꯍꯦ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯄꯥ ꯈꯪꯉꯛꯄ ꯊꯣꯛꯑꯗꯤꯅꯦ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯅꯔꯨ ꯃꯥꯏ ꯀꯣꯛꯆꯈꯤꯖꯅꯤ ꯃꯆꯤꯡ ꯃꯇꯥ ꯑꯁꯤꯒꯅꯦ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯗꯅ ꯍꯥꯏꯗꯣꯛꯀꯅꯨ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯝꯇ ꯈꯪꯉꯣꯏ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏ ꯅꯪꯅ ꯇꯧꯕ ꯉꯥꯛꯇ ꯌꯥꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯔꯦꯕ ꯏꯃꯥ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯇꯣ ꯉꯥꯏ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯄꯤꯛꯅ ꯃꯔꯨꯝ ꯀꯥꯕ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅꯦ ꯅꯣꯡꯃ ꯈꯨꯊꯤꯕ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯏꯍꯦ ꯍꯥꯏꯔꯒ ꯇꯣꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯅꯪ ꯇꯣꯛꯑꯣꯏ ꯑꯩꯁꯦ ꯁꯤꯡꯈ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯐꯅꯅꯕ ꯁꯤꯜꯂꯛꯀꯦ ꯏꯃꯥꯗꯅꯦ ꯃꯅꯥ ꯃꯅꯤ ꯅꯥꯏꯔꯛꯀꯅꯨ ꯀꯨꯁꯨꯝ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨꯗꯤ ꯌꯥꯝꯅ ꯀꯤ ꯀꯨꯁꯨꯝꯂꯩ ꯐꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯆꯍꯤ ꯅꯧꯔꯤ ꯅꯧꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄꯒꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯗꯨ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯀꯨꯁꯨꯝ ꯆꯥꯛꯇꯨ ꯈꯔ ꯅꯝꯁꯤꯟꯗꯨꯅ ꯃꯈꯨꯠ ꯍꯥꯝꯂꯛꯏ ꯑꯣꯛꯑꯕ꯭ꯔꯣ ꯅꯤꯡꯊꯤꯅ ꯆꯥꯈꯣꯗꯅ ꯑꯣꯛꯑꯦ ꯄꯥꯕ ꯍꯜꯂꯛꯑꯒ ꯇꯦꯛꯄꯤꯆꯥ ꯍꯣꯏꯗꯅꯦ ꯏꯟꯖꯥꯡ ꯊꯤꯟꯕ ꯆꯠꯈꯤꯅ ꯈꯔ ꯍꯥꯏꯕꯤꯌꯨ
ꯅꯪꯒꯤꯗꯤ ꯀꯩꯅꯣꯝ ꯇꯧꯕꯒ ꯇꯦꯛꯄꯤꯖꯥ ꯁꯤꯗꯒꯤ ꯍꯦꯟꯕ ꯄꯥꯎꯈꯨꯝ ꯑꯃꯃꯨꯛ ꯂꯩꯇꯦꯅꯦ ꯀꯨꯁꯨꯝ ꯉꯥꯡꯉꯤꯕꯗꯨ ꯇꯥꯗꯦ ꯃꯄꯥ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯀꯨꯁꯨꯝ ꯇꯦꯛꯄꯤꯆꯥ ꯍꯣꯏꯗ ꯂꯥꯛꯏ ꯇꯦꯛꯄꯤꯆꯥꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯇꯨ ꯁꯤ ꯄꯤꯔꯨꯁꯦ ꯇꯥ ꯑꯃꯨꯗꯣꯟꯗꯣ ꯉꯥꯏꯔꯝꯒꯅꯤ ꯑꯩꯅ ꯏꯟꯖꯥꯡ ꯍꯥꯄꯛꯀꯦꯅ ꯍꯥꯏꯔꯝꯕꯅꯤ ꯂꯥꯛꯑꯣ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩ ꯍꯟꯖꯤꯟꯗꯣꯏꯅꯦꯕ ꯑꯩꯕꯨꯁꯨ ꯅꯪꯒꯤꯅꯦ ꯃꯇꯨꯡ ꯏꯟꯅꯕꯗꯅꯦ ꯂꯨꯍꯣꯡꯕꯗꯁꯨ ꯍꯥꯞꯄꯤꯔꯒꯦ ꯍꯥꯏꯔꯛꯄ ꯁꯣꯏꯔꯔꯣꯏ ꯀꯨꯁꯨꯝ ꯂꯩꯅꯣꯛꯇꯨꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯒꯤ ꯇꯨꯝꯐꯝ ꯂꯩꯇꯦ ꯏꯁ ꯃꯁꯛꯁꯤꯒ ꯏꯔꯥꯡꯒꯁꯨ ꯇꯧꯔꯤ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯑꯃꯨꯗꯣꯟꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯗꯣꯟ ꯀꯨꯁꯨꯝ ꯎꯕꯗ ꯍꯔꯥꯎꯅ ꯀꯨꯁꯨꯝ ꯃꯔꯩ ꯑꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯩ ꯍꯥꯏꯒꯦꯗ ꯑꯃꯨꯗꯣꯟ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ ꯋꯥꯍꯩ ꯑꯁꯤ ꯈꯛꯇꯅ ꯀꯨꯁꯨꯝꯅ ꯃꯥꯕꯨ ꯁꯨꯝꯃꯤ ꯉꯥꯎꯍꯟꯕ ꯉꯝꯃꯤ ꯑꯃꯨꯗꯣꯟ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯁꯦ ꯅꯍꯥꯟ ꯀꯩꯊꯦꯜ ꯆꯠꯄꯗ ꯌꯥꯎꯔꯝꯃꯤ ꯐꯖꯃꯟꯕꯗꯨꯗ ꯑꯩꯅ ꯅꯪꯒꯤꯅꯦꯅ ꯂꯩꯔꯛꯄꯅꯤ ꯀꯩꯅꯣ ꯁꯤꯕꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯌꯦꯡꯉꯨ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯁꯨ ꯇꯥ ꯑꯃꯨꯗꯣꯟꯅ ꯆꯒꯦꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯗ ꯄꯣꯝꯃꯨꯕꯅꯤ ꯅꯪ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯍꯣꯏ ꯑꯗꯣ ꯇꯥ ꯑꯃꯨꯗꯣꯟ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯃꯨꯗꯣꯟ ꯑꯃꯨꯕ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯦꯛꯄꯤꯆꯥꯅ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯀꯟꯅ ꯉꯥꯏꯔꯤ ꯇꯥꯂꯛ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯂꯧ ꯀꯥꯔꯛꯏ ꯇꯦꯛꯄꯤꯆꯥ ꯂꯩꯔꯝꯕꯗꯨꯗ ꯁꯥꯏꯀꯜ ꯈꯥꯝꯗꯨꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯇꯨ ꯑꯥꯗꯩꯁꯦ ꯉꯥꯏꯔꯤꯕ ꯊꯦꯝꯕꯨꯡ ꯎꯁꯥ ꯑꯃꯗ ꯎꯔꯣꯛ ꯑꯃꯗꯤ ꯀ꯭ꯋꯥꯛ ꯑꯅꯤ ꯇꯣꯡꯃꯤꯟꯅꯕꯁꯤꯉꯥꯏ ꯀꯌꯥꯗꯤ ꯄꯛꯆꯗꯦ ꯑꯅꯤꯗꯨꯅ ꯂꯦꯞꯃꯤꯟꯅꯕꯗꯣ ꯊꯦꯝꯕꯨꯡ ꯅꯣꯛꯇꯨꯅ ꯑꯣ ꯑꯥꯗ ꯎꯔꯣꯛꯀ ꯀ꯭ꯋꯥꯛꯀ ꯂꯩꯔꯤꯁꯤꯔꯣ ꯍꯣꯏ ꯀꯅꯥꯅꯣ ꯁꯤꯕꯣ ꯇꯥ ꯑꯃꯨꯗꯣꯟꯅꯦ ꯏꯟꯖꯥꯡ ꯄꯤꯕ ꯊꯣꯔꯛꯏꯕ ꯑꯣ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯉꯥꯏꯔꯤꯕ ꯌꯥꯗꯗꯣꯏꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯀꯨꯁꯨꯝꯁꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯥꯏꯌꯨꯀꯣ ꯃꯤ ꯂꯣꯏ ꯍꯥꯏꯅꯔꯕꯅꯤ ꯃꯥꯅ ꯅꯨꯄꯥ ꯁꯤꯟꯗꯅ ꯎꯅꯩꯁꯦ ꯀꯅꯥꯅ ꯍꯥꯏꯅꯩꯕ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯅ ꯀꯔꯤꯒꯤ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯅꯥꯅ ꯈꯪꯉꯣꯏꯗꯣꯏꯅꯣ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤꯀோ ꯐꯖꯔꯤꯕ ꯃꯁꯛꯁꯦ ꯂꯥꯏꯊꯣꯛ ꯑꯃꯨꯛꯇ ꯃꯥꯡꯖꯅꯤ ꯑꯁ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯃꯤꯅ ꯍꯥꯏꯕꯅꯤ ꯇꯦꯛꯄꯤꯆꯥ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕ ꯑꯁꯤ ꯀꯨꯁꯨꯝꯅꯤ ꯑꯁꯨꯝꯅ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯑꯁꯤ ꯃꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯈꯪꯂꯤꯕꯅꯤ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤ ꯑꯔꯥꯟꯕ ꯃꯤꯠ ꯅꯥꯕ ꯊꯕꯛꯃꯛ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯀꯨꯁꯨꯝ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯃꯥꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯉꯛꯄꯅꯤ ꯊꯦꯝꯕꯨꯡ ꯑꯃꯨꯛꯁꯨ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯂꯥꯏꯃ ꯌꯦꯡꯅꯤꯡꯗꯦ ꯑꯣꯇꯥ ꯊꯦꯝꯕꯨꯡ ꯌꯥꯔꯦ ꯍꯥꯏꯕ ꯃꯤꯁꯨ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯍꯌꯦꯡꯋꯥꯏ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧꯕ ꯅꯨꯄꯥ ꯊꯤꯖꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯂꯩꯅꯅꯕ ꯅꯨꯄꯥ ꯊꯤꯔꯤ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯔꯕ ꯑꯩꯗꯤ ꯁꯨꯛꯇꯧ ꯇꯧꯔꯔꯣꯏ ꯑꯩꯅ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯊꯥꯖꯔꯛꯇ꯭ꯔꯦ ꯅꯪꯁꯦ ꯇꯥꯅꯤꯡꯗꯦꯕ ꯅꯁꯛꯇꯨꯒ ꯀꯨꯁꯨꯝ ꯑꯃꯨꯗꯣꯟꯗ ꯆꯪꯂꯒꯦ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏ ꯊꯦꯝꯕꯨꯡ ꯀꯨꯁꯨꯝ ꯂꯥꯛꯄ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯇꯁꯦꯡꯅ ꯇꯜꯂꯤ ꯊꯦꯝꯕꯨꯡ ꯇꯦꯛꯄꯤꯆꯥꯗ ꯇꯦꯛꯄꯤꯆꯥ ꯑꯩ ꯆꯪꯉꯦ ꯅꯣꯏꯁꯨ ꯆꯪꯉꯨꯀꯣ ꯁꯤꯗꯒꯤꯗꯤꯅꯦ ꯂꯥꯡ ꯐꯥꯡ ꯇꯧꯔꯒ ꯂꯩꯒꯅꯨꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤꯒꯤ ꯂꯪꯕꯥꯏ ꯕꯤꯁꯤ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯛꯁꯦꯠ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯇꯦꯛꯄꯤꯆꯥ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯀꯨꯁꯨꯝ ꯂꯩ ꯇꯦꯛꯄꯤꯆꯥꯗ ꯀꯥꯏꯗꯒꯤ ꯂꯤꯁꯜꯂꯛꯇꯅ ꯑꯃꯨꯛ ꯎꯅꯔꯝꯃꯤꯅꯣ ꯂꯧ ꯀꯥꯔꯛꯏ ꯃꯥꯜꯂꯦ ꯍꯌꯦꯡꯋꯥꯏ ꯅꯪꯗꯤ ꯂꯧ ꯌꯥꯝ ꯁꯨꯕ ꯇꯥꯕꯅꯤꯅꯦ ꯇꯨ ꯁꯤꯒꯨꯝꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯥꯔꯛꯑꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯕ ꯕꯤꯠ ꯇꯦꯛꯄ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯑꯩꯁꯨ ꯌꯥꯝ ꯈꯜꯂꯤ ꯄꯣꯠꯅꯤꯗ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯁꯨꯝ ꯅꯨꯡꯁꯤꯕꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯒꯦꯁꯨ ꯉꯝꯗꯕ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯈꯟꯕ ꯌꯥꯔꯤꯉꯩꯁꯤꯗ ꯈꯜꯍꯧꯁꯤꯗ ꯂꯩꯔꯦꯀꯣ ꯍꯌꯦꯡꯋꯥꯏ ꯈꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯂꯧ ꯀꯨꯝꯕꯒꯥꯏꯗꯨꯗꯤ ꯉꯝꯃꯣꯏꯍꯦ ꯑꯁ ꯉꯝꯃꯣꯏ ꯀꯣꯟ ꯐꯥꯎꯕ ꯐꯦꯡꯅꯤꯡꯗꯕ ꯈꯨꯠꯁꯤꯅ ꯀꯛꯏ ꯃꯔꯛꯇꯨꯗ ꯑꯣꯏꯃꯥ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩꯁꯨ ꯀꯨꯝꯃꯣꯏ ꯏꯕꯦꯝꯃ ꯀꯨꯝꯃꯔꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ
ꯑꯇꯣꯞꯄ ꯅꯨꯄꯥ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯅꯪꯅ ꯇꯥ ꯊꯦꯝꯕꯨꯡꯅ ꯂꯧ ꯀꯨꯝꯃꯒ ꯅꯪꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯅꯤ? ꯇꯦꯛꯄꯤꯆꯥ ꯇꯟꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯩꯗꯤꯅꯦ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯀꯦꯅ ꯂꯥꯛꯄꯗ ꯅꯪꯅ ꯈꯨꯅꯤꯡꯒ ꯏꯀꯥꯏ ꯀꯥꯏꯗꯅ ꯑꯉꯥꯡ ꯅꯞꯇꯩꯕ ꯑꯃꯒ ꯀꯨꯁꯨꯝ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯊꯟꯇ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯈꯤ ꯇꯦꯛꯄꯤꯆꯥ ꯃꯥꯗꯤ ꯅꯣꯛꯇꯦ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯂꯕꯅꯤ ꯇꯦꯛꯄꯤꯆꯥ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯨꯁꯨꯝꯗ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯨꯁꯨꯝ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯑꯣꯏꯔꯛꯏ ꯇꯦꯛꯄꯤꯆꯥ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯀꯨꯁꯨꯝ ꯇꯞꯅ ꯁꯥꯎꯔꯕꯣ? ꯁꯥꯎꯗꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯅꯨ ꯇꯦꯛꯄꯤꯆꯥ ꯃꯥꯡ ꯊꯪꯉꯒ ꯒꯝ ꯆꯠꯈꯤ ꯀꯨꯁꯨꯝ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯤ ꯇꯦꯛꯄꯤꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯈꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯨꯗ꯭ꯔꯦ ꯇꯦꯛꯄꯤꯆꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯆꯪꯈꯤ ꯀꯨꯁꯨꯝ ꯂꯩꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯀꯨꯏꯅ ꯁꯥꯎꯕꯁꯦ ꯃꯁꯛ ꯊꯤꯖꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯝꯃꯣ ꯕꯣꯔꯥ ꯄꯤꯖꯒꯦ ꯁꯥꯎꯕ ꯐꯅꯕ ꯇꯦꯛꯄꯤꯆꯥ ꯈꯨꯝꯂꯝꯗꯅ ꯆꯪꯈ꯭ꯔꯦ ꯃꯍꯧꯁꯥꯅ ꯀꯨꯁꯨꯝ ꯇꯦꯛꯄꯤꯆꯥꯕꯨ ꯍꯦꯛ ꯂꯛꯅꯕꯤ ꯇꯦꯛꯄꯤꯆꯥꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯕ ꯑꯁꯤꯅꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯉꯥꯏꯖꯔꯤꯕꯁꯦ ꯇꯦꯛꯄꯤꯆꯥ ꯌꯧꯔꯛꯄꯒ ꯐꯃꯨꯡꯗꯨꯗ ꯁꯥꯎꯅ ꯒꯦꯠ ꯂꯥꯎꯅ ꯐꯝꯊꯩ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯅꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯁꯤꯜꯂꯒ ꯃꯥꯅ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯑꯩ ꯊꯥꯊꯦꯝꯕꯨꯡꯗ ꯂꯩꯔꯗꯤ ꯂꯧ ꯁꯣꯏꯗꯅ ꯀꯨꯝꯅꯤ ꯑꯁ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ ꯃꯣꯏꯗꯤ ꯀꯅꯥꯒꯤ ꯂꯧ ꯄꯥꯠ ꯈꯣꯝ ꯃꯌꯥꯝꯗꯣ ꯇꯦꯛꯄꯤꯆꯥ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯊꯟꯇ ꯌꯦꯡꯖꯩ ꯑꯗꯨꯒ ꯑꯩꯕꯨ ꯈꯨꯠꯀꯥꯁꯤꯕꯨ ꯀꯩ ꯆꯨꯕ ꯇꯥꯔꯤꯕ꯭ꯔꯥ ꯈꯨꯅꯤꯡꯒꯥꯏꯁꯦ ꯀꯥꯏꯗꯣꯏꯅꯤꯀꯣ ꯑꯁ ꯁꯨꯛ ꯂꯥꯎꯅ ꯍꯣꯏꯃꯥ ꯑꯩ ꯉꯝꯃꯔꯣꯏ ꯊꯥꯊꯦꯝꯕꯨꯡꯁꯦ ꯇꯣꯛꯍꯧꯔꯒꯦ ꯇꯦꯛꯄꯤꯆꯥꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯕꯅꯦ ꯑꯩ ꯇꯦꯛꯄꯤꯆꯥ ꯑꯃꯗꯤ ꯀꯨꯁꯨꯝ ꯐꯅ ꯑꯉꯥꯡꯅꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯦꯡꯕ ꯃꯄꯨꯡ ꯐꯥꯅ ꯎꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯑꯉꯥꯡꯅꯤ ꯄꯨꯟꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯜ ꯑꯐ ꯐꯠꯇ ꯃꯅꯨꯡ ꯌꯧꯁꯤꯟꯅ ꯈꯟꯕ ꯉꯝꯖꯗ꯭ꯔꯤ ꯇꯦꯛꯄꯤꯆꯥ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯅꯨꯡꯁꯤꯅꯔꯛꯄꯁꯤ ꯐꯅ ꯀꯨꯏꯔꯦ ꯇꯦꯛꯄꯤꯆꯥ ꯊꯦꯝꯕꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯒꯤꯗꯤ ꯂꯩꯀꯥꯏꯅꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯆꯣꯂꯣꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯦꯡꯅ ꯈꯪꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯦꯝꯕꯨꯡ ꯈꯣꯏꯒꯤ ꯂꯧ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯨ ꯅꯣꯝꯗꯨꯅ ꯆꯍꯤꯒꯤ ꯆꯥꯅꯅꯕ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯇꯨꯅ ꯆꯥꯖꯕ ꯏꯃꯨꯡꯅꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯅꯤ ꯀꯨꯁꯨꯝꯅ ꯂꯛꯅꯔꯤꯕ ꯈꯨꯗꯤꯡ ꯇꯦꯛꯄꯤꯆꯥ ꯃꯋꯣꯟ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯣꯛꯄꯗꯤ ꯉꯝꯖꯗꯦ ꯈꯜꯂꯨꯕꯗ ꯀꯤꯖꯔꯕꯁꯨ ꯃꯦꯔꯥ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯥꯈꯣꯛꯇꯨꯅ ꯀꯟꯅ ꯇꯨꯝꯂꯤ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯍꯧꯗꯣꯔꯛꯏ ꯍꯥꯏ ꯃꯦꯔꯥ ꯍꯧꯒꯠꯂꯨꯅꯦꯍꯦ ꯌꯦꯡꯉꯨꯅꯦꯍꯦ ꯃꯇꯤꯟꯒꯁꯦ ꯑꯣꯔꯣ ꯇꯥꯈꯩ ꯑꯣꯟꯊꯣꯛꯅ ꯇꯨꯒꯠꯆꯈ꯭ꯔꯦꯍꯦ ꯃꯦꯔꯥ ꯍꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯃꯦꯔꯥ ꯍꯧꯒꯠꯂꯛꯇꯨꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯅꯕ꯭ꯔꯣ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯤꯗꯨꯒ ꯍꯧꯒꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯂꯩꯔꯤꯕꯁꯦ ꯇꯧꯈꯥꯏꯔꯨ ꯂꯥꯎ ꯃꯦꯔꯥ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯨꯃꯤꯠ ꯇꯥꯔꯝꯒꯗꯧꯔꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯒ ꯃꯦꯔꯥ ꯐꯨꯔꯤꯠ ꯑꯗꯨ ꯂꯦꯡꯖꯨꯝꯗ ꯌꯥꯟꯁꯤꯟꯗꯨꯅ ꯈꯨꯗꯩ ꯅꯥꯃꯩ ꯑꯗꯨꯒ ꯆꯦꯟꯈꯤ ꯇꯣꯝꯕꯤ ꯉꯛꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯒ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯥꯏꯃ ꯐꯠꯇꯦꯍꯦ ꯏꯆꯥ ꯑꯃꯈꯛꯇ ꯌꯥꯎꯕꯁꯤꯕꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯕ ꯆꯥꯎꯊꯣꯏ ꯏꯁꯩꯒ ꯉꯪꯗꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯍꯝꯕꯔ ꯑꯗꯨ ꯀꯟꯅ ꯆꯥꯝꯕ ꯂꯥꯛꯅꯔꯤ ꯆꯥꯎꯊꯣꯏ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯐꯥꯏꯔꯦꯟ ꯊꯥꯗ ꯂꯥꯛꯎꯔꯥ ꯃꯦꯔꯥ ꯊꯥꯁꯨ ꯄꯥꯝꯖꯗꯦ ꯃꯦꯔꯥ ꯁꯥꯏꯀꯜꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯅꯪꯒꯤꯗꯨꯅ ꯍꯌꯦꯡ ꯆꯠꯂꯣ ꯉꯁꯤꯗꯤꯅꯦ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯆꯥꯎꯊꯣꯏ ꯄꯨꯛ ꯍꯧꯒꯠꯂꯦ ꯁꯥꯏꯀꯜꯗꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯇꯥꯃꯦꯔꯥ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏ ꯑꯩꯒꯤꯁꯤꯅ ꯑꯔꯨꯕꯅꯤ ꯅꯪꯒꯤꯗꯣ ꯍꯌꯦꯡ ꯆꯠꯂꯣ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯕꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯆꯥꯝꯃꯤꯁꯤꯕꯨ ꯇꯥꯟ ꯆꯞ ꯆꯥꯔꯕꯅꯦ ꯅꯪꯅ ꯆꯥꯝꯃꯤꯁꯦ ꯍꯣꯔꯦꯟꯅꯦ ꯏꯅꯦꯗꯒꯤ ꯀꯤꯂꯤ ꯆꯅꯥ ꯂꯩꯕꯤꯔꯛꯇꯣꯏꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ ꯌꯥꯔꯣꯏꯕ ꯅꯍꯥꯟꯁꯨꯅꯦ ꯉꯁꯤꯗꯤ ꯀꯅꯥꯗꯩꯅꯣꯃ ꯋꯥꯏꯌꯣ ꯑꯩ ꯑꯄꯪ ꯋꯥꯏꯐꯝ ꯂꯩꯔꯒ ꯅꯪꯉꯣꯟꯗꯩ ꯋꯥꯏꯒꯤꯗ꯭ꯔꯣ ꯑꯄꯪꯁꯤꯗꯤ ꯁꯤ ꯀꯗꯥꯏ ꯉꯁꯤꯗꯪ ꯋꯥꯏꯔꯨꯈꯤꯒꯦ ꯃꯊꯪꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯄꯨꯖꯔꯨꯕꯁꯦ ꯃꯦꯔꯥ ꯁꯥꯏꯀꯜꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯆꯥꯎꯊꯣꯏ ꯄꯦꯔꯨꯝ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯆꯥꯝꯖꯔꯒ ꯃꯨꯔꯦꯡ ꯍꯥꯏꯁꯤꯅꯤ
ꯆꯥꯎꯊꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯍꯧꯏ꯫ ꯆꯥꯎꯊꯣꯏ ꯃꯦꯔꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯛꯄꯅꯤ꯫ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯋꯥꯏꯗꯨꯅ ꯄꯨꯕꯤꯕꯅꯤ꯫ ꯃꯦꯔꯥ ꯀꯥꯎꯕꯒꯤꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯀꯥꯎꯕ, ꯀꯥꯎꯕꯧ! ꯀꯥꯎꯕ ꯏꯃꯨꯡꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯋꯥꯏꯕ ꯂꯥꯛꯏꯖꯥꯠꯅꯣ ꯁꯤꯅ? ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯆꯦꯟꯈꯤꯗꯧꯔꯕꯅꯦꯁꯦ꯫ ꯀꯥꯎꯕꯧ, ꯇꯥꯗ꯭ꯔꯣ? ꯑꯣ, ꯇꯥꯔꯦ ꯇꯥꯔꯦ, ꯏꯃꯨꯡꯗ ꯂꯩꯌꯦ꯫ ꯅꯪꯒꯤ ꯐꯨꯔꯤꯠ ꯂꯩꯅꯕꯗꯣ ꯑꯝꯇ ꯋꯥꯏꯒꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯁꯟꯖꯣꯏꯅ ꯄꯨꯈꯤ, ꯂꯩꯇꯦ, ꯀꯨꯏꯔꯕꯅꯤ ꯄꯨꯈꯤꯕ꯫ ꯀꯔꯤ? ꯉꯔꯥꯡꯗ ꯅꯪꯅ ꯂꯤꯠꯂꯒ ꯆꯠꯍꯧꯔꯤꯕꯗꯨꯕꯨ? ꯇꯧꯅꯨ ꯀꯥꯎꯕ, ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯐꯨꯔꯤꯠ ꯑꯃꯇ ꯋꯥꯏꯒꯦ ꯍꯥꯏꯕꯁꯤꯗꯅꯦ ꯅꯣꯏ ꯌꯥꯝ ꯄꯤꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯀꯥꯏꯗꯩꯅꯣꯗ, ꯅꯣꯡ ꯐꯥꯗꯣꯛ ꯀꯥꯏꯅ ꯑꯗꯨꯝ ꯋꯥꯏꯔꯤꯗꯨꯕꯨ꯫ ꯍꯣꯏꯁꯦ, ꯀꯗꯥꯏꯅꯣ ꯄꯤꯔꯣꯕ, ꯑꯩ ꯊꯦꯡꯈ꯭ꯔꯦꯕ꯫ ꯀꯥꯎꯕ ꯐꯅ ꯀꯟꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯝ ꯉꯝꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯀꯥꯎꯕꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯨꯁꯨꯝ ꯎꯅꯕ ꯂꯥꯛꯄ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯈꯥꯋꯥꯡ ꯊꯨꯡꯅ ꯆꯦꯟꯗꯨꯅ ꯑꯔꯩꯕ ꯐꯤꯔꯣꯅ ꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯋꯥꯏꯗꯨꯅ ꯁꯦꯠ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ꯫ ꯃꯦꯔꯥ ꯆꯠꯂꯝꯗꯥꯏꯒꯤ ꯃꯩ ꯅꯦꯠꯂꯤ꯫ ꯅꯨꯃꯤꯠꯅꯒ ꯇꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯦꯔꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯊꯥꯎ ꯑꯃꯈꯛꯇ ꯂꯩꯈꯤꯕꯗꯨꯅ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯇꯦꯅꯦ, ꯁꯤꯗ ꯈꯛ ꯇꯥꯔꯤꯖꯥꯠꯂꯥ? ꯃꯦꯔꯥ ꯀꯥꯡꯈꯗꯨꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯀꯥꯡꯈ ꯃꯈꯥꯗꯨꯗ ꯂꯐꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯣ꯫ ꯑꯦ, ꯂꯐꯣꯏꯅꯤꯅꯦ ꯁꯤꯗꯤ꯫ ꯐꯔꯦ, ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯔꯒꯦ꯫ ꯃꯦꯔꯥ ꯑꯃꯝꯕ ꯃꯤꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯃꯥꯗꯨꯅ ꯊꯥꯎ ꯑꯗꯨꯕꯨ ꯊꯤꯔꯛꯏ꯫ ꯊꯥꯎꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯌꯥꯗ ꯋꯥꯅ ꯊꯤꯔꯨꯔꯤꯅꯣ, ꯑꯗꯨꯒ ꯃꯥꯅ ꯏꯔꯦꯟꯅꯅ ꯁꯤꯗꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯈꯨꯠꯁꯤꯗꯤ ꯃꯤꯔꯥꯡ ꯉꯥꯛꯇꯃꯨꯛ ꯉꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯕ ꯀꯥꯡꯒꯒꯥꯁꯦ ꯋꯥꯏꯒ ꯈꯔ ꯁꯤꯠꯇꯕ꯭ꯔꯥ ꯈꯪꯗꯦ, ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯣꯏꯕ꯫ ꯃꯦꯔꯥ ꯉꯥꯡꯗꯨꯅ ꯂꯣꯏꯁꯤꯟꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯕꯤ ꯆꯪꯂꯛꯏ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯒ꯫ ꯏꯃꯥ, ꯆꯠꯂꯣ, ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ꯫ ꯅꯪꯒꯤ ꯀ꯭ꯋꯥ ꯃꯍꯤꯗꯣ ꯐꯨꯔꯤꯠꯁꯤꯗ ꯑꯃꯨꯛ ꯆꯨꯕ ꯇꯥꯔꯦ꯫ ꯍꯩ, ꯉꯥꯡꯗꯅꯕꯗꯨꯗꯤ ꯅꯪꯅ ꯁꯤꯟꯕ ꯀꯩꯗꯧꯏ? ꯍꯣꯏ ꯕꯦꯝꯃ, ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ, ꯆꯠꯂꯣ ꯍꯥꯏꯔꯒ꯫ ꯇꯣꯝꯕꯤ ꯆꯠꯇꯦ, ꯇꯥꯟꯅꯗꯨꯅ ꯉꯥꯡꯏ꯫ ꯃꯦꯔꯥꯅ ꯉꯝꯗꯨꯅ ꯅꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨꯗꯗꯤ ꯊꯪꯅꯕꯒꯤ ꯍꯥꯏꯊꯗꯨꯅ ꯄꯥꯜꯂꯤꯕ ꯀꯐꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯀꯐꯣꯏꯅꯤꯅꯦ, ꯁꯤꯁꯨ ꯍꯦꯛꯇ ꯍꯦꯛꯑꯒꯦ꯫ ꯃꯦꯔꯥ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯀꯐꯣꯏ ꯑꯗꯨ ꯍꯦꯛꯂꯛꯏ꯫ ꯂꯥꯏꯕꯛ ꯐꯕꯅ ꯈꯥꯎ ꯑꯗꯨ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯂꯐꯣꯏ ꯑꯗꯨꯒ ꯊꯟꯈ꯭ꯔꯦ꯫ ꯃꯦꯔꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯐꯩꯖꯥꯎ ꯑꯃꯨꯖꯥꯎ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯀꯨꯁꯨꯝꯕꯨ ꯊꯤꯕ ꯂꯥꯛꯏ꯫ ꯐꯩꯖꯥꯎꯅ ꯁ꯭ꯋꯥꯏꯗꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯅ ꯎꯕꯗꯗꯤ ꯁ꯭ꯋꯥꯏꯁꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯑꯩꯈꯣꯏ ꯑꯗꯥꯏꯗꯒꯤ ꯌꯥꯝ ꯍꯦꯟꯖꯟꯗꯥꯏꯅꯦ꯫ ꯑꯁ, ꯉꯥꯡꯉꯤꯗ ꯐꯩꯖꯥꯎ ꯅꯪꯁꯦ, ꯑꯣꯏꯔꯝꯗ꯭ꯔꯒ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯃꯨꯅꯤ ꯀꯩꯅꯣ, ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯑꯣꯏꯔꯝꯗ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯊꯤꯒꯦꯅ ꯊꯤꯔꯒ ꯐꯪꯅꯕꯁꯨ ꯊꯤꯅꯤꯡꯉꯤꯕ꯫ ꯑꯣ, ꯑꯗꯨꯒꯤꯅꯦ ꯂꯥꯛꯏꯁꯦ꯫ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯎꯔꯦ, ꯀꯨꯁꯨꯝ ꯁꯪꯇꯞ ꯃꯆꯥ ꯑꯃꯗ ꯑꯃꯨꯕ ꯃꯁꯝ ꯑꯗꯨꯅ ꯈꯣꯝꯀꯠꯇꯨꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯣ꯫ ꯐꯩꯖꯥꯎ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯍꯥꯏ, ꯑꯁꯤꯕꯨ ꯃꯤꯔꯅꯦ? ꯅꯠꯇꯦꯗ, ꯃꯤꯅꯕꯨ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ ꯍꯧꯅꯗꯦ꯫ ꯐꯩꯖꯥꯎ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯏ꯫ ꯃꯥꯅꯤ, ꯃꯥꯡꯗ ꯂꯩꯔꯤꯕꯗꯨ ꯁꯛꯍꯦꯟꯕꯤ ꯀꯨꯁꯨꯝꯅꯤ꯫ ꯐꯩꯖꯥꯎꯒꯤ ꯃꯪ ꯅꯠꯇꯦ, ꯐꯩꯖꯥꯎ ꯃꯊꯟꯇ꯫ ꯃꯥꯅꯤꯅꯦ, ꯃꯪ ꯅꯠꯇꯦ ꯁꯤꯗꯤ꯫ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁꯤꯕꯣ? ꯑꯁ, ꯑꯩꯗꯤ ꯉꯥꯎꯔꯦꯗꯅ꯫ ꯐꯩꯖꯥꯎ ꯃꯊꯟꯇ ꯂꯩꯊꯍꯧꯕ ꯑꯗꯨꯗ ꯑꯃꯅ, ꯍꯩ ꯐꯩꯖꯥꯎ, ꯀꯩꯅꯣ ꯑꯃꯨꯛ ꯂꯩꯍꯧꯔꯤꯗꯨꯅ? ꯂꯥꯛꯑꯣ, ꯆꯠꯁꯦꯕ꯫ ꯑꯃꯨꯖꯥꯎ ꯍꯥꯏꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯐꯩꯖꯥꯎ ꯀꯨꯁꯨꯝꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯏ꯫ ꯉꯥꯡꯂꯤꯕꯗꯨ ꯃꯥ ꯇꯥꯗꯦ꯫ ꯇꯔꯪ ꯑꯃꯗ, ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩ꯫ ꯑꯃꯨꯖꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ, ꯀꯩꯗꯧꯔꯒꯦ? ꯅꯊꯤ ꯐꯥꯏꯅꯤꯡꯉꯕꯣ? ꯐꯩꯖꯥꯎ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ, ꯑꯗꯨꯒ ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯑꯣ, ꯅꯊꯤ ꯐꯥꯏꯅꯤꯡꯉꯕꯕ? ꯂꯦꯞꯇꯅ ꯂꯩꯗꯨꯕꯣ? ꯐꯩꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛ ꯑꯗꯨ ꯏꯟꯗꯨꯅ ꯀꯨꯁꯨꯝꯕꯨ ꯇꯥꯛꯂꯛꯏ꯫ ꯑꯃꯨꯖꯥꯎ ꯋꯥꯈꯜ ꯇꯥꯗꯦ꯫ ꯀꯩꯅꯣ, ꯀꯩ ꯂꯩꯔꯒꯦ? ꯑꯥꯗ ꯍꯦꯂꯣꯏ ꯑꯃ ꯂꯩꯔꯤ꯫ ꯑꯃꯨꯖꯥꯎ ꯄꯥꯈꯠꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯥ, ꯍꯦꯂꯣꯏꯑꯕ? ꯐꯩꯖꯥꯎ ꯃꯆꯤꯟꯗꯨ ꯇꯥꯞ ꯃꯤꯟꯁꯤꯜꯂꯛꯏ꯫ ꯑꯃꯨꯖꯥꯎꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯅꯤꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯨꯁꯨꯝꯅ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯇꯦꯛꯄꯤꯆꯥ ꯊꯋꯥ ꯁꯥꯗꯅ, ꯅꯪ ꯎꯕꯗ ꯉꯥꯎꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯆꯠꯊꯣꯍꯦ, ꯖꯨꯠꯇꯤ ꯂꯥꯏ ꯃꯆꯥꯗꯦ꯫ ꯌꯥꯝ ꯈꯪꯅꯤꯡꯉꯒꯅ ꯆꯪꯉꯒ ꯍꯦꯛ ꯍꯪꯉꯨꯆꯣ꯫ ꯑꯉꯥꯎꯕꯧ, ꯁꯣꯅꯨ ꯆꯨꯕꯧ, ꯍꯦꯂꯣꯏ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯅꯤ꯫ ꯇꯨ, ꯑꯥꯗ
ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯥꯝꯗꯨ ꯀꯨꯁꯨꯝꯕꯨ ꯌꯦꯡꯂꯛꯏ ꯎꯔꯦ ꯃꯈꯣꯏꯁꯨ ꯀꯨꯁꯨꯝꯕꯨ ꯑꯃꯨꯖꯥꯎꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯨ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯍꯩ ꯑꯣꯏꯔꯝꯃꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯅꯤꯌꯦ ꯅꯠꯇꯦ ꯅꯠꯇꯦ ꯑꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟ ꯎꯔꯛꯄ ꯅꯨꯄꯤꯗꯣ ꯑꯁꯤꯃꯛꯅꯤ ꯑꯅꯤꯗꯨ ꯌꯦꯠꯅꯔꯛꯏ ꯑꯃꯅ ꯑꯃꯨꯛ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝꯗꯨ ꯆꯪꯂꯛꯏ ꯑꯃꯨꯖꯥꯎ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯀꯨꯁꯨꯝ ꯑꯣꯏꯔꯝꯕꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯉꯤ ꯑꯗꯨꯒ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅꯤ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯗꯣ ꯑꯅꯤꯗꯨ ꯑꯃꯨꯖꯥꯎꯒꯤ ꯃꯇꯧꯗꯨꯗ ꯆꯥꯔꯝꯕꯗꯨꯒ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯃꯨꯖꯥꯎ ꯍꯧꯖꯤꯛ ꯈꯛꯇꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯃꯁꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯑꯁ ꯑꯩꯗꯤꯕ ꯐꯩꯖꯥꯎ ꯏꯀꯥꯏꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯅꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯕꯅꯤ ꯏꯅꯦ ꯁꯤꯡꯖꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯔꯤꯌꯦ ꯌꯥꯎꯔꯤꯌꯦ ꯁꯤꯗ ꯆꯥꯒꯦ ꯍꯥꯏꯕ꯭ꯔో ꯄꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯅꯦ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯐꯩꯖꯥꯎꯅ ꯑꯅꯤꯗꯨꯗ ꯑꯩꯈꯣꯏ ꯈꯤꯇ ꯐꯝꯖꯔꯛꯄ ꯌꯥꯅꯤꯀꯣ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯝꯐꯝ ꯑꯗꯨ ꯈꯔ ꯆꯪꯁꯤꯜꯂꯛꯏ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯐꯝꯅꯔꯛꯏ ꯑꯃꯅ ꯑꯃꯗ ꯈꯨꯖꯤꯟꯅ ꯁꯤꯛꯅꯗꯨꯅ ꯀꯨꯁꯨꯝꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯍꯥꯏꯅꯩ ꯑꯃꯨꯖꯥꯎ ꯁꯤꯡꯖꯨꯗꯨ ꯆꯥꯅ ꯆꯥꯅ ꯐꯩꯖꯥꯎꯗ ꯂꯣꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯖꯕꯅꯦꯅ ꯑꯩ ꯐꯥꯎꯕ ꯅꯍꯥꯟ ꯉꯥꯎꯔꯤꯅꯤ ꯐꯩꯖꯥꯎ ꯑꯃꯨꯖꯥꯎꯗ ꯈꯨꯅꯤꯡꯅ ꯊꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯆꯥꯎꯍꯩ ꯑꯗꯣ ꯑꯩꯒꯤꯅꯤꯀꯣ ꯅꯪꯒꯤ ꯅꯠꯇꯦꯕ ꯑꯩꯒꯤ ꯌꯥꯅꯅꯕ ꯍꯥꯏꯅꯒꯗꯕ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯏ ꯇꯧꯔꯤꯁꯤ ꯂꯥꯏꯃ ꯆꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯅꯔꯛꯏ ꯐꯩꯖꯥꯎꯅ ꯍꯧꯔꯛꯏ ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯦ ꯂꯥꯏꯃ ꯍꯥꯎꯈ꯭ꯔꯦꯗ ꯏꯅꯦ ꯑꯃꯨꯖꯥꯎꯁꯨ ꯇꯥꯟ ꯈꯪꯅ ꯑꯁꯨꯝꯅ ꯑꯍꯥꯎꯕ ꯁꯤꯡꯖꯨꯕꯨ ꯑꯃꯨꯛꯇꯕꯨ ꯆꯥꯔꯛꯇ꯭ꯔꯤ ꯂꯥꯏꯃ ꯍꯥꯎꯏꯍꯦ ꯏꯅꯦ ꯍꯥꯎꯕꯅꯦ ꯍꯥꯎꯕꯅꯦ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯍꯦꯛ ꯂꯥꯛꯑꯣ ꯑꯧꯏꯅꯦ ꯁꯤꯡꯖꯨ ꯍꯥꯎꯔꯕꯅꯤꯅ ꯇꯣꯏꯅ ꯂꯥꯛꯄ ꯇꯥꯔꯦ ꯑꯗꯣ ꯏꯅꯦ ꯁꯤꯡꯖꯨ ꯈꯛꯇ ꯍꯥꯎꯕ ꯅꯠꯇꯦꯀꯣ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤꯁꯨ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯑꯅꯤꯗꯨ ꯇꯧꯔꯤꯕꯗꯨ ꯈꯪꯏ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯉꯥꯛꯇꯅꯤ ꯇꯦꯛꯄꯤꯆꯥꯗꯤ ꯈꯨꯝꯗꯦ ꯀꯨꯁꯨꯝ ꯃꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯔꯥꯡ ꯄꯨꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯐꯩꯖꯥꯎ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯦꯡꯕꯅꯤ ꯏꯆꯜ ꯑꯅꯤꯁꯦ ꯌꯥꯝ ꯐꯖꯩ ꯀꯨꯁꯨꯝ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯕꯨꯔꯣ ꯇꯥꯗ ꯑꯧ ꯃꯥꯅꯤ ꯅꯈꯣꯏꯕꯨꯅꯤ ꯁꯤꯡꯖꯨꯁꯦ ꯏꯆꯜꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯥꯕꯒꯤꯔ ꯈꯪꯗꯦ ꯌꯥꯝꯅ ꯍꯥꯎꯔꯤꯕꯁꯦ ꯀꯨꯁꯨꯝ ꯅꯣꯛꯇꯨꯅ ꯑꯗ ꯇꯥꯏꯍꯦ ꯇꯥꯗꯁꯤꯗꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯇꯦꯛꯄꯤꯆꯥ ꯈꯪꯏ ꯀꯨꯁꯨꯝꯒꯤ ꯂꯥꯡ ꯊꯥꯛꯄ ꯍꯧꯔꯦ ꯍꯥꯏꯕ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯁꯣꯏꯊꯨꯈ꯭ꯔꯅꯤꯗꯣ ꯃꯥꯒꯤ ꯂꯥꯡꯁꯦ ꯊꯥꯛꯄ ꯍꯧꯈ꯭ꯔꯦꯕ ꯃꯁꯦ ꯄꯦꯟꯕ ꯑꯣꯛꯄ ꯀꯧꯕ ꯅꯥꯏꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯇꯥꯗ ꯑꯩꯈꯣꯏꯕꯨ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯅ ꯊꯣꯛꯇꯕꯅꯔ ꯈꯪꯗꯦ ꯇꯣꯏꯅ ꯎꯖꯗꯦ ꯆꯨꯝꯃꯤ ꯎꯔꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯈꯨꯜꯁꯤꯗ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯏꯆꯜꯈꯣꯏꯒꯨꯝꯕꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯀꯨꯁꯨꯝꯗ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯇꯥꯗꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯑꯃꯨꯖꯥꯎ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯐꯩꯖꯥꯎꯒꯤ ꯈꯗꯥꯡ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯣ ꯇꯥꯗꯁꯦ ꯈꯗꯥꯡ ꯌꯥꯝ ꯀꯟꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝꯅ ꯅꯠꯇꯦꯗ ꯈꯤꯇꯪꯅꯤ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕꯁꯤꯗ ꯀꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯍꯣꯏꯅꯦ ꯃꯌꯥꯝꯗꯒꯤ ꯇꯥꯗꯅ ꯈꯔ ꯍꯦꯟꯇꯛ ꯎꯏ ꯑꯇꯩꯁꯨ ꯐꯖꯩꯗ ꯁꯨꯝ ꯍꯦꯟꯕꯗꯨꯕꯨ ꯍꯥꯏꯕ ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯨꯁꯨꯝꯗ ꯌꯦꯡꯍꯜꯂꯨ ꯃꯥꯗꯤꯅꯦ ꯃꯤ ꯌꯦꯡꯕ ꯌꯥꯝ ꯍꯩꯕꯅꯤ ꯑꯃꯨꯖꯥꯎ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯀꯨꯁꯨꯝ ꯍꯥꯏꯕ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯨꯁꯨꯝ ꯍꯥꯏꯕ ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯅꯩ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯑꯋꯣꯏꯈꯤꯔꯅꯤ ꯇꯥꯗ ꯑꯁꯦꯡꯀꯤꯅꯤ ꯇꯦꯛꯄꯤꯆꯥ ꯀꯨꯁꯨꯝꯒꯤ ꯃꯇꯧ ꯈꯪꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯣꯊꯔꯛꯄ ꯑꯗꯨꯗ ꯀꯨꯁꯨꯝ ꯆꯪꯉꯁꯤꯔꯥ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯐꯩꯖꯥꯎꯅ ꯑꯣꯏꯅ ꯆꯪꯉꯒꯦ ꯍꯥꯏꯔꯅꯦ ꯑꯧ ꯇꯥꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯕ ꯑꯣ ꯆꯪꯉꯣ ꯀꯨꯁꯨꯝ ꯑꯍꯜ ꯑꯗꯨꯗ ꯏꯅꯦ ꯀꯌꯥ ꯇꯥꯔꯒꯦ ꯌꯥꯝꯗꯦꯗ 15 ꯈꯛꯇꯅꯤ ꯀꯨꯁꯨꯝ ꯂꯩ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤꯒꯦ ꯇꯧꯏ ꯐꯩꯖꯥꯎꯅ ꯑꯣꯏꯅ ꯌꯥꯔꯅꯤꯌꯦ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯄꯤꯔꯒꯦ ꯍꯩꯃꯥ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯔꯒ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯗ ꯃꯥ ꯑꯗꯨꯝ ꯄꯤꯍꯜꯂꯣ
ꯃꯥ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯃꯄꯥꯗꯣ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯦꯜꯒ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕꯅꯤ ꯃꯥ ꯄꯤꯍꯜꯂꯨ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯅ ꯑꯗꯨꯝ ꯄꯤꯔꯣ ꯂꯥꯏꯕꯛ ꯐꯗꯅ ꯃꯊꯪ ꯊꯦꯡꯅꯕ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕ ꯍꯥꯏꯗꯨꯅꯤ ꯐꯩꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯕꯛꯇꯤ ꯑꯣꯈꯛ ꯐꯗꯧꯔꯤ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯆꯪꯖꯔꯒꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯕꯤꯍꯧꯈꯣꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯅꯤꯗꯨ ꯆꯠꯈꯤ ꯃꯌꯥꯝꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯃꯦꯔꯥ ꯀꯨꯁꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯐꯅ ꯀꯨꯏꯔꯦ ꯉꯥꯏꯔꯛꯂꯤꯕ ꯀꯨꯁꯨꯝꯅ ꯃꯦꯔꯥ ꯎꯕꯗ ꯍꯩꯃꯥ ꯇꯥ ꯃꯦꯔꯥꯅꯤꯅꯦ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯗꯤ ꯇꯦꯛꯄꯤꯆꯥꯅ ꯃꯃꯥꯏ ꯑꯗꯨ ꯁꯨꯒꯠꯇꯨꯅ ꯑꯩꯗꯤ ꯉꯝꯃꯔꯣꯏꯀꯣ ꯅꯪ ꯎꯅꯍꯧꯔꯣ ꯄꯥꯕꯅ ꯁꯣꯏꯗꯅ ꯐꯨꯕ ꯇꯥꯔꯦ ꯑꯁ ꯀꯨꯏꯔꯣꯏꯍꯦ ꯈꯪꯉꯦꯀꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯪ ꯎꯅꯍꯧꯔꯣ ꯑꯩ ꯆꯪꯉꯦ ꯐꯔꯦ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯦꯛꯄꯤꯆꯥ ꯆꯪꯍꯟꯈ꯭ꯔꯦ ꯃꯦꯔꯥ ꯁꯥꯏꯀꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯨꯁꯨꯝ ꯁꯥꯎꯖꯤꯟꯅꯗꯨꯅ ꯀꯩꯅꯣ ꯑꯁ ꯅꯪꯁꯤꯗꯤ ꯁꯥꯎꯅꯨꯕ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯂꯛꯄꯒꯤꯕꯨ ꯁꯨꯃꯥꯏꯅ ꯁꯥꯎꯕ ꯍꯧꯅꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯁꯦ ꯁꯤꯗꯨꯝ ꯄꯥꯏꯁꯜꯂꯣ ꯀꯩꯅꯣꯁꯤꯅ ꯂꯐꯣꯏꯒ ꯀꯐꯣꯏꯒꯅꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯁꯦ ꯂꯐꯣꯏ ꯆꯥꯔꯒ ꯐꯩ ꯍꯥꯏꯕ ꯑꯗꯨꯗ ꯅꯪ ꯁꯥꯎꯕ ꯐꯅꯅꯕ ꯍꯥꯏꯗꯅ ꯂꯐꯣꯏꯁꯦ ꯂꯩꯔꯛꯏꯅꯤ ꯏꯁꯤꯁ ꯂꯐꯣꯏꯁꯦ ꯆꯥꯔꯒ ꯅꯪ ꯑꯩ ꯁꯥꯎꯕ ꯐꯔꯣ ꯁꯤꯅꯤꯅꯦ ꯃꯥꯅꯤ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯃꯔꯝꯗꯤ ꯆꯥꯗꯕꯅꯤ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯛ ꯇꯧꯕꯅꯤ ꯅꯪꯁꯨ ꯈꯟꯗꯨꯅ ꯑꯝꯇ ꯌꯦꯡꯉꯨꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯏꯃꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯃꯗꯨ ꯅꯪ ꯈꯪꯉꯤꯅꯤ ꯃꯆꯥ ꯄꯣꯛꯄꯤ ꯑꯣꯛ ꯁꯟ ꯉꯥꯅꯨ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯎꯍꯜꯂꯤꯕꯅꯤ ꯃꯁꯤꯗ ꯍꯦꯟꯊꯣꯛꯇꯅ ꯁꯦꯜ ꯈꯣꯝꯕ ꯑꯃꯨꯛ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯀꯩꯝꯇ ꯈꯪꯕꯤꯕ ꯅꯠꯇꯦ ꯀꯩ ꯂꯥꯡꯂꯤꯕ ꯏꯁꯧꯗꯣ ꯌꯦꯡꯉꯣꯕ ꯇꯧꯅꯨ ꯀꯨꯁꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕꯅꯤ ꯀꯨꯁꯨꯝ ꯑꯁꯥꯎꯕꯗꯨ ꯈꯔ ꯏꯪꯊꯔꯛꯏ ꯀꯨꯁꯨꯝ ꯇꯞꯊꯗꯨꯅ ꯑꯗꯣ ꯌꯨꯝ ꯁꯥꯏ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ ꯂꯣꯏꯗꯧꯔꯦ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯁꯨ ꯄꯨꯁꯤꯜꯂꯅꯤ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯂꯣꯏꯕꯒꯗꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯒꯤ ꯁꯨꯅꯨ ꯃꯌꯥꯝ ꯅꯝꯕꯗꯣ ꯍꯩꯅꯗꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦꯕ ꯑꯩꯗꯤ ꯊꯨꯅ ꯄꯨꯁꯟꯅꯤꯡꯉꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕꯁꯦ ꯇꯜꯂꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯕ ꯍꯣꯏ ꯕꯨꯡꯉꯣ ꯄꯥꯈꯠꯆꯥꯎ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩꯅ ꯀꯩꯝꯇ ꯇꯧꯔꯣꯏ ꯅꯪꯒꯤꯗꯃꯛ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯒꯗꯕꯅꯤ ꯈꯪꯉꯕ ꯑꯗꯨꯕꯨ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯥ ꯊꯦꯝꯕꯨꯡꯅ ꯊꯣꯔꯛꯑꯣꯅ ꯊꯣꯛꯎꯕꯅꯤ ꯃꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯩꯅꯤ ꯅꯛꯄꯅꯤꯅ ꯐꯠ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯌꯥꯏꯃꯅ ꯎꯔꯗꯨꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯊꯣꯡꯒꯥꯟꯗꯨꯗ ꯂꯩꯔꯤꯗꯨꯕꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯣ ꯑꯌꯥ ꯑꯩꯈꯣꯏ ꯄꯥꯕꯅꯤ ꯑꯩ ꯆꯪꯉꯒꯦ ꯆꯠꯂꯣ ꯅꯪ ꯀꯣꯟꯅ ꯑꯣꯏꯅ ꯎꯅꯔꯁꯦꯕ ꯀꯨꯁꯨꯝ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ ꯃꯦꯔꯥ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯅꯤ ꯍꯦꯛꯇꯥꯏꯗ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯩꯅꯣꯝꯃ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯋꯥꯈ꯭ꯔꯦ ꯂꯣꯏꯅꯕ ꯃꯦꯔꯥ ꯃꯥꯁꯨ ꯀꯨꯁꯨꯝꯅ ꯌꯥꯅꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯖꯩ ꯃꯥꯅ ꯍꯥꯏꯔꯤꯕ ꯊꯥꯗꯔꯤꯕ ꯈꯗꯥꯡ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯅꯣꯡꯃꯒꯤ ꯆꯦꯡ ꯈꯔ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯥꯅ ꯅꯥꯒꯤ ꯂꯧ ꯏꯪꯈꯣꯜ ꯀꯣꯝ ꯁꯥ ꯁꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯉꯛꯄꯅꯤ ꯃꯥꯅ ꯀꯨꯁꯨꯝꯕꯨ ꯌꯥꯅꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯖꯤꯜꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯀꯨꯁꯨꯝꯅ ꯌꯥꯔꯤꯕꯅꯤ ꯀꯨꯁꯨꯝ ꯃꯥꯗꯤ ꯃꯦꯔꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯊꯥꯖꯩ ꯊꯥꯖꯐꯝꯁꯨ ꯊꯣꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯦꯔꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯆꯥꯟꯅꯗꯦ ꯐꯅ ꯂꯥꯏꯔ ꯅꯪꯂꯕꯁꯨ ꯃꯦꯔꯥ ꯃꯥꯅ ꯐꯖꯕ ꯂꯦꯝꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯒꯅꯤ ꯑꯁꯨꯝꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯛꯂꯕꯅꯤ ꯀꯨꯁꯨꯝꯁꯨ ꯅꯥꯟꯊꯣꯛꯄ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯦꯔꯥꯅ ꯃꯥꯡ ꯊꯪꯗꯨꯅ ꯆꯠꯂꯤ ꯌꯥꯏꯃ ꯃꯆꯥꯕꯨ ꯉꯥꯡꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯅꯍꯥ ꯈꯔꯒ ꯒꯥ ꯑꯗꯨꯅ ꯀꯔꯤ ꯑꯐꯕ ꯑꯣꯏꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯕꯁꯨ ꯅꯠꯇꯦ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕ ꯅꯈꯣꯏꯗ ꯀꯣꯏꯒꯦ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯔꯝꯗꯣꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯗꯤ ꯌꯦꯡꯉꯨꯀꯣ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯅꯁꯥꯅ ꯊꯣꯛꯍꯟꯖꯕ ꯉꯥꯛꯇꯅꯤ ꯃꯃꯥ ꯅꯪꯁꯨꯅꯤ ꯑꯩꯅ ꯐꯅ ꯌꯥꯝꯅꯗꯤ ꯍꯥꯏꯔꯦꯗꯅ ꯅꯈꯣꯏ ꯀꯅꯥꯝꯇ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯦ ꯏꯟꯗꯦ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯄꯣꯠꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏ ꯈꯪꯉꯛꯀꯅꯤ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗꯕ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯍꯜ ꯂꯃꯟ ꯎꯈꯤꯅꯤ ꯈꯪꯈꯤꯅꯤ ꯍꯥꯏꯅ ꯀꯔꯤꯝꯇ ꯀꯤꯗꯕ ꯏꯀꯥꯏ ꯈꯪꯗꯕ ꯔꯣꯃꯥ ꯇꯞꯅ
ꯍꯣꯏꯁꯦ ꯁꯥꯎꯔꯅꯨ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯔꯒꯦ ꯏꯃꯥꯒꯤ ꯀꯨꯁꯨꯝ ꯅꯪꯁꯨꯅꯤ ꯅꯪ ꯄꯥꯕꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯏꯕꯦꯝꯃ ꯌꯥꯏꯃ ꯂꯥꯎꯈꯠꯂꯛꯏ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯍꯥꯏꯕꯅ ꯌꯥꯔꯣꯏ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯎꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯧꯕ ꯊꯣꯛꯂꯕ ꯅꯈꯣꯡ ꯑꯗꯨ ꯊꯥꯡꯅ ꯀꯛꯀꯗꯕꯅꯤ ꯌꯦꯡꯉꯨ ꯍꯦ ꯂꯝ ꯏꯍꯦꯟ ꯍꯦꯟꯕ ꯁꯥꯔꯗꯅ ꯑꯅꯤꯃꯛꯇꯣ ꯃꯥꯒꯤ ꯊꯣꯛꯄ ꯆꯪꯅꯈꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯅ ꯐꯅ ꯀꯟꯅ ꯂꯣꯠꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯍꯧꯗꯦ ꯗꯁꯥ ꯇꯥꯕ ꯑꯗꯨ ꯃꯥꯁꯨ ꯌꯥꯎꯔꯔꯤ ꯌꯥꯏꯃ ꯃꯥꯗꯤ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯅꯤ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯃꯆꯥꯕꯨ ꯇꯠꯇꯅ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯊꯕꯛꯄꯨ ꯊꯤꯡꯂꯨꯕꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯂꯅꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯨꯁꯨꯝꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯏ ꯇꯣꯡꯗ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯊꯪꯅꯕ ꯑꯌꯨꯛꯅꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯨꯖꯥꯎ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯏ ꯑꯃꯨꯖꯥꯎꯅ ꯍꯥꯟꯅ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯃꯪꯗꯒ ꯑꯗꯨꯝ ꯎꯔ ꯂꯩꯔꯄꯣꯠꯅꯤ ꯃꯁꯛꯇꯣ ꯀꯝꯗꯧꯕ ꯉꯔꯥꯡꯅꯕꯨ ꯍꯦꯟꯅ ꯐꯖꯕ ꯀꯩꯅꯣꯝ ꯇꯧꯏ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯨꯛꯅꯤꯡ ꯀꯌꯥ ꯂꯨꯝꯗꯦ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤꯀꯣ ꯃꯥꯏ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯑꯕ ꯃꯤ ꯑꯃꯇ ꯎꯕ ꯌꯥꯗꯦ ꯃꯥꯗꯤ ꯑꯗꯨ ꯇꯧꯔꯝꯅꯤ ꯑꯗꯥ ꯇꯧꯔꯝꯅꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯐꯥꯎꯕ ꯈꯪꯗꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯆꯨꯝꯕꯅꯤꯗꯅ ꯑꯩ ꯈꯪꯉꯦꯕ ꯃꯥꯏ ꯋꯥꯉꯥꯡꯗꯣ ꯃꯤ ꯂꯥꯏ ꯀꯤꯗꯕ ꯑꯃ ꯌꯥꯎꯔꯤ ꯐꯩꯖꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯃꯥ ꯀꯣꯏꯔꯅꯤ ꯃꯥꯏ ꯃꯁꯛꯇꯣ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯗꯥꯏꯗꯅꯣꯃ ꯍꯩꯖꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯔꯤ ꯑꯃꯨꯖꯥꯎ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯅꯪꯅ ꯃꯥ ꯀꯣꯏꯔꯅꯤꯕ ꯑꯩꯅ ꯃꯥ ꯀꯣꯏꯔꯅꯤ ꯍꯥꯏꯕ ꯇꯧꯅꯨꯏꯕꯣ ꯑꯗꯨꯝꯕ ꯃꯔꯤ ꯇꯠꯅꯒꯗꯕ ꯊꯕꯛ ꯑꯁꯦ ꯀꯩꯊꯦꯜꯗꯒꯤ ꯎꯔꯛꯇꯨꯅ ꯊꯤꯃꯤꯟꯅꯔꯨꯔꯒ ꯅꯪ ꯀꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯟꯅ ꯊꯠꯇꯅꯦ ꯊꯥꯡ ꯁꯥꯟꯅꯔꯛꯀꯅꯤꯀꯣ ꯆꯠꯂꯣꯍꯦ ꯅꯁꯛꯁꯤꯡꯗꯨꯒ ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯤꯗꯃꯛꯇ ꯀꯌꯥꯝ ꯐꯖꯔꯗꯅ ꯎꯔꯣꯛ ꯂꯨꯈ꯭ꯔꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯐꯩꯖꯥꯎꯅ ꯑꯃꯨꯛꯀꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯃꯥ ꯀꯣꯏꯗꯕꯁꯨ ꯀꯌꯥ ꯌꯥꯗꯦ ꯇꯧꯅꯒꯨꯝꯁꯤꯗ ꯅꯨꯄꯥ ꯃꯗꯨꯝꯇꯗꯤ ꯌꯥꯅꯔꯁꯤꯗ ꯍꯥꯏꯅꯧ ꯇꯧꯕꯗꯕꯨ ꯍꯌꯦꯡꯋꯥꯏ ꯐꯪꯍꯧꯗꯕꯗꯒꯤ ꯗꯦꯕꯗꯥ ꯁꯥꯕꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯗ ꯎꯍꯟꯕꯤꯔꯛꯀꯅꯨ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯛꯏ ꯑꯗꯨꯕꯨ ꯐꯩꯖꯥꯎ ꯃꯥꯗꯤ ꯇꯥꯗꯦ ꯇꯁꯦꯡꯅ ꯀꯨꯁꯨꯝꯗ ꯉꯥꯎꯈ꯭ꯔꯕꯅꯤ ꯀꯥꯎꯕ ꯃꯦꯔꯥꯒꯤꯗ ꯂꯥꯛꯏ ꯇꯥꯃꯦꯔꯥ ꯇꯣꯝꯕꯤꯅ ꯑꯣꯏꯅ ꯀꯥꯎꯕ ꯀꯩꯗꯧꯔꯦ ꯏꯃꯥꯕꯣ ꯉꯔꯥꯡ ꯇꯥꯃꯦꯔꯥꯅ ꯁꯥꯏꯀꯜ ꯄꯨꯈꯤꯕꯅꯤ ꯑꯗꯨ ꯂꯧꯒꯦꯅ ꯅꯪꯒꯤ ꯁꯥꯏꯀꯜ ꯑꯃꯁꯦ ꯍꯣꯏ ꯃꯥꯕꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯃꯁꯤꯒꯤ ꯀꯇꯟ ꯑꯁꯤꯅ ꯄꯣꯠ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯀꯩꯗꯧ ꯄꯤꯔꯤꯅꯣ ꯏꯃꯥꯕꯣ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯈꯤꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯨꯗ ꯃꯥꯅ ꯍꯦꯛꯇ ꯉꯝꯗꯨꯅ ꯄꯨꯈꯤ ꯌꯦꯡꯉꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯄꯤꯔꯛꯀꯅꯨ ꯊꯤꯅ ꯉꯥꯡꯉꯛꯑꯣ ꯉꯥꯡꯉꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯗ ꯃꯥꯏꯁꯦ ꯌꯥꯝ ꯊꯥꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯈꯪꯉꯣꯏ ꯌꯥꯔꯣꯏ ꯑꯗꯨ ꯏꯃꯥꯕꯣ ꯍꯣꯔꯦꯟ ꯁꯥꯏꯀꯜꯁꯦ ꯑꯩꯅ ꯄꯨꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯍꯥꯏꯒꯦ ꯆꯠꯂꯣ ꯌꯥꯔꯗꯤꯅꯦ ꯃꯇꯨꯡ ꯄꯤꯔꯛꯀꯅꯨꯀꯣ ꯀꯥꯎꯕ ꯁꯥꯏꯀꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯆꯥꯎꯊꯣꯏ ꯐꯨꯔꯤꯠ ꯂꯧꯕ ꯂꯥꯛꯏ ꯇꯥꯃꯦꯔꯥ ꯆꯥꯎꯊꯣꯏ ꯅꯪꯒꯤꯅ ꯀꯔꯤ ꯂꯧꯈ꯭ꯔꯕ ꯐꯨꯔꯤꯠꯅꯤ ꯏꯅꯦ ꯑꯣ ꯉꯔꯥꯡ ꯃꯥꯅ ꯁꯪꯕꯥꯅꯕꯝ ꯂꯤꯠꯄꯗꯨꯔꯥ ꯍꯣꯏ ꯈꯟꯗꯤ ꯈꯟꯕꯅꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯩ ꯍꯥꯏꯅ ꯅꯪꯒꯤ ꯑꯣꯏꯔꯦ ꯑꯧ ꯑꯩꯒꯤꯅꯤ ꯆꯣ ꯃꯥꯏ ꯀꯥ ꯊꯤꯔꯨꯆꯣ ꯏꯅꯦꯗꯤ ꯈꯪꯗꯦ ꯃꯗꯨꯃꯗꯤ ꯆꯥꯎꯊꯣꯏ ꯐꯨꯔꯤꯠꯇꯨ ꯃꯅꯝ ꯅꯝꯗꯨꯅ ꯊꯣꯛꯂꯛꯏ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯝꯒꯅꯤ ꯏꯔꯨꯗꯤ ꯂꯨꯗꯅ ꯀꯩꯅꯣ ꯌꯥꯝ ꯇꯩꯕꯅꯤ ꯑꯗꯨꯒꯤ ꯃꯅꯝ ꯑꯣꯏꯕ ꯇꯥꯏ ꯌꯥꯛꯅꯝ ꯅꯝꯕ ꯑꯃ ꯌꯥꯎꯏ ꯌꯥꯟꯁꯤꯟꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯑꯩ ꯇꯜꯂꯤꯗ ꯏꯅꯦ ꯃꯁꯤ ꯄꯨꯔꯔꯣꯏꯒꯦ ꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯂꯤꯠꯄꯅꯤ ꯑꯣꯏꯖꯔꯁꯅꯨ ꯑꯣ ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯍꯦꯛ ꯄꯤꯊꯣꯛꯑꯝꯃꯣ ꯃꯥꯏꯁꯨ ꯑꯝꯇ ꯍꯦꯛ ꯂꯩꯖꯗꯕꯅꯤ ꯃꯦꯔꯥ ꯆꯥꯎꯊꯣꯏꯒꯤ ꯃꯁꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯏꯗꯨꯅꯇ ꯂꯤꯠꯂꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯄꯛꯆꯩ ꯇꯣꯝꯕꯤ ꯍꯔꯥꯎꯅ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯑꯁꯨꯝꯅ ꯋꯥꯏꯔꯒ ꯂꯧ ꯌꯥꯗꯕꯁꯤꯅꯕꯨ ꯐꯅꯕꯨ ꯌꯥꯝꯃꯝꯃꯅꯤ ꯑꯩꯅ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯐꯨꯔꯤꯠ ꯑꯃ ꯐꯥꯎꯕꯁꯨ ꯊꯣꯟꯕꯤꯕ ꯉꯝꯕ ꯅꯠꯇꯦ ꯇꯣꯝꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯛꯅꯗꯨꯅ ꯂꯩ ꯃꯦꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯅ ꯋꯥꯏꯗꯕ ꯂꯧꯔꯨꯗꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯦꯔꯥꯃꯨꯛ ꯇꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯅ ꯉꯜꯂꯤ ꯐꯩꯖꯥꯎ ꯃꯊꯟꯇ ꯂꯥꯛꯏ ꯀꯨꯁꯨꯝ ꯂꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯄꯥ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩ
kusumsu dukan tholakpaga thengnari. Kusumna phaijau ubada haima ngarangi nupadunine madi sida kadoijano. Phaijau na hanne hekta ngarangi kusum natro. Au mane dada di sida kadauramino. Phaijau tungi samadu nanduna aise sum lakpanida. O ithandaga lakpa aduda thabak ama leiba zatla haidana thoidokpa leiba natida. Adu kusum khoigi yumsibu tu ada konthong ama urise asidani. O ado dadana wa hangadaba loiragadi changage. Au chango. Ado yumsu khangabanina khara toina lakjage haibabu. Lakpide hairibani dada. Ayuksu nungdangsu nungdilsu atum lakpiyu. Kemta kaiba leizade. Ba aini hek pamba bakhum haibadu thokli. Nungaijare ibema. Masidagi lakmanduna tanbusu khangde. Tanjaroi. Tawbadabu dada aikhoi pabagi lichai maru amale. Maduda chadanaba hotnabiyo. Adubu aikhoisu araiba midi nateda. Kungfu karati haikrabazani. Tadase watagadi yam nungairi. Ado dada ai changage. Pani bema changbiro. Kusum noktuna lai mathanda sukhalai. Wari sanabagadi nungairi. Manaton sumangi makoi macha hasiga phanadum nungsi. Hoida ma amasu hapchun ba haibadu. Mayam asidagi khando khanjin tawraga loiri. Kaidau jarunigi. Asum tawduna phaijau mayam adubo haudana mathanta lakpa haure. Kusum laisu phaijau bu mayam adugi marakta haptuna lotri otpada yauri kanana phawba ngamba adudi khangdri. Thembung khongnang makhong aduda tekpicha tholokpa ngaiduna le. Tekpicha ngasidi mathanta thoklai. Kai lerage. Ngarang tauna kida ngairi amukau thorei siba. Aruba khanadaba yadaba wa ama leri adunani. Hoini adubu kainoba. Ngasai ayu aikhoi mado. Tha sidringaida aigi kuthido yenguge haina yengubani. Thawan michak patanda lei haina haire sibanaba tho hai. Aduna juk thaiba oina sumangla dadaba yaroidori. Adubu kaidawe haige sangom khet khara ka thoaga angang sing bizaraga loire dubu. As nangna dilaina hariba. Adumna tawba yadi. Aishu hairo imana marolama imana kai haiba. Nangbu chilo hairi aduga saknarasin. Tekpicha wadu palakpada mamit mana chap yungkre aduga. Kariya chen baba. Hoine chilo hairi masina suphagadara aina di chening dabani. Ngamoy ai thanda iruzaba phawba haitri aduga chen ba kaina baba gi mihul mata siga aisu khangi bani adubu kari de upaile kari gumba chen tho sido khradi gamdawni. As taning de da thembu hai da bangakta aseng mani tekpicha. Aisu asukoi base haidridum nang angang oirina adubu haide yadaduna haireini. Aseng basuni thembung mana khaliba wakhal adudi tekpicha lamsiluba ngamde. Asumna haiganba mida sunate. Thembungi nungaitaba yamna luba manba matawa adude tekpicha nungaitaba su phaurai. Pakhatpa su yaurai. Tha thembu jela sunga sidi yar sagon seni hayeng chinba taba. Thembung mathanda haraubuna loiri. Aigi tense pandi paledna. Thembung makhol thokna. Phare hayeng di soibe yade. Numidang wairam mamni tawbu dudane sida thoro. Ai nangbu lawba lagi. Hairibadu yaduna tekpicha su changlakli thembung madi haraubuna loirabani. Kadaidagi khalakliba wakhalno khangde. Tawbubudi thembung nupi angang thiba yaba matam oirabani. Tekpicha angang oiri haiduna aduk ngaiduna laibani. Asum tawduna anidu chenbada takhre. Mama ibemana haikiba aduna ngasidi cycle adu pirau haiba yadre. Mera mama bu kauduna lai. Imao! Karino! Nangna de amkana kauri duba. Ima leye. Nate, imana kaubada keke hairuge habanida. Ima di kem ta haidi nihi. Kaubana kari haideno. Imana haidana mina harkadabanate. Hoini, adubu karino ba. Aina cycle khara waizabadu imana piru nuna pira uyatre. Hauji ai kamai chaturige. Tombi machagi wadu da pukning hena changai. Nate, isana cycle waiduna he chatlibadubu kadaidan. Nupi ka koirabra wani chabwa. Nupi di mande. Nangonda bukaramu nupi na yarakani haibage. Mera amadi sauning mana loirabani.
Mana hairuba hangluba kanamta piraktaba yaraktaba aduda. Fai. Noi mayam aina kaidoraki yong. Mera aigi ikun khangangi kanana de haiduna du waige habi. He. Aibu nupa yamna thoktaba midon. Yong. Mera aina torpa. Namit singdo pene yong. Mera sauna jetki. Tombi machagi mataududa nung sathina. Migi cycle ga hura halaktana tokpa tari ne aibo. Tombi matha sana lehawi somda sutek picha halaktre chen kre haina wawa launare. Yai mana ngang duna changlai. Mawongdi iman mandara kaya danu yungun he nate. Hajukpu moina mayum palaga kaidodori no haibinita. Kari tawraga chagani khalibanu khangdine. Adubu phai nupa macha dudi afabadi oiri. Sara phawbudi helar. Aduga kari madugi bora akaba manba kulla haibaduna ichaga su hunduna ngangba sari. Romana mapuroi bada. Karino kanana kari tawrage. Nathanda ngangduna la iduba. O tek pizza chen kre hairibaduni. Tadrubo noibo. Mamado lau dana kaphauri. Haima, aikhoi tek pizza bo. Oine he. Kanada. Thembungda ni dana. Aina jingnaba koiraban. Makhoi anigi mawong matausi haidana. Roma harauna. Phaine. Thembungda bo oirabadi. Is. Tek pizza singi nupa khanba hai. Migi masadi yengosi. Yai mana laukhalai. Hai. Wathibigi macha asidi. Angang mahaduna chelaga nangna harauri basiwa. Chalo. Nasaktu hinindi. Kari thoedana. Roma onsina bataladuna adum changlagli. Laikai mayam adu tek picha angang oijarabasu nupa khanba hai. Singi phai haina hainai. Mayam su khangibani thembung kanano haiba. Somdana kamdauri ayuk anganba adudagi mera laktuna kaubada kanna takli. Taunuda kauba. Nayamba ngasina aroiba oiragi. Cycle do ngasigak tapiro. Tamera saurno. Handakti imaboknasu yamna ngangi. Hoiba, ado ngasidi nganghalarweba. Taunuda noiningam horweko, ngasina roiba oirageba. Kauba meragi mataududa nungaitraduna. Ngasina roiba niko, matungdadi supipiroi. Aibu phate haiganu tamera. Hoiba, ngasi khataneba, ngasina loirageba. Mera mana ngamduna cycle do puduna kusumgida lai. Mera kusum ubada petharai. Kusum, asengmani na haisi. Imado masayam ka nangam haude. Nangbo muktang uzage hayawe. Aina handagi laktribada. Imabu thatokpa yadaduna tawbani. Nangaina hairibasi amta yabiyo. Karigumba imana phatanungda thokrabadi. Ayyamna ningam haudaba tari. Aigidi imadagi henba laite. Kusum maso meragi matawududa nungairaktre. Phari. Adudi haujik chalase. Tawbadabo ai chenbadi yar. Babana puni. Horina muthilak badaba. Nangna taw haibada. Ai loina tawgib. Kusum nangna buchakani hairadi. Mera magi thauna lingjel puno puthokduna namdana kusumbu puduna thorakli. Yum yobada mamni tawre kusum meragi oiriba yumgi phibam adu ubada hanglai. Tamera kaiduna khunchali siba imanai haidaine. Tombina oina harauna. Imana di mana haizili orin law chang. Imungda chang tapna wari sana rurasi. Tombi machada onsinduna. Ichane isau kana langamidudi masigi oire. Isadi nupi khanbana marona ma hairiba. Chocho nanum jai gaurujo. Mera madi harauna chatki kusumna karino haina makok ngaurai. Kusum wari bomba mamadagi khanglagli kusum pring chongduna. Aidi ngamoi ko tamira dale besu ngamoi. Ai sana yade. Mana ibu imana ai haiduna purakpani. Ai ngamoi. Ai bo hojik umda thenbiu. Hoi ma ai bu lao. Ai ngamoi. Sige umsida laiba sungam. Hai mera hai ba pukchakpa. Ai thilu lao nang. Kusum lao khongduna kablai lairiba mayamduna kusumbu phanaduna laknai. Phana haiduna su kusum nupini yaningrabasu meragi nakta hingama lenkre. Hongnabi matung ina kusum thilakle kusum hojik su kappa handri. Ima ai luhongbiganu. Hai sanai hade. Nupadugi yumda nongsu yuhoi paglangsu. Wanaga kadhoi. Saksangsu miragi am thuhoi. Lausu hingkol somta leode. Hai leiba ngamoi ima. Aidi khangdi. Napada hai. Aidi hai basu ngamoi. Ani duna ngangnaribadu yaimana taraduna changrai. Kari ngamloidoriba. Aina tawnu haibada nangna kari yade. Haujikti kari thoe. Ha, kari sarage. Mase naraiba kini khando. Hayeng mi kaukani. Luhongma matam lepkani. Masida lore. Wa makha tarakpa yarai.
ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯤ ꯋꯥꯕ ꯇꯥꯕꯅꯤ꯫ ꯌꯥꯏ ꯃꯃꯥꯁꯨ ꯑꯁꯥꯎꯕ ꯑꯗꯨꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯇꯥꯔꯦ꯫ ꯃꯤꯔꯥ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯔꯩꯕ ꯃꯥꯟ ꯆꯥꯡ ꯌꯣꯟꯗꯨꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯗꯨꯗꯤ ꯇꯥꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯤꯔꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯨꯁꯨꯝ ꯃꯥꯅ ꯂꯥꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯋꯥꯔꯤꯅꯩ ꯍꯥꯏꯅꯩ꯫ ꯈꯔ ꯑꯃꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯩ, ꯈꯔ ꯑꯃꯅ ꯀꯂꯛ ꯄꯦꯜꯂꯤ, ꯁꯛ ꯐꯖꯕꯤ ꯃꯗꯨꯒꯤ ꯗꯁꯥ ꯇꯥꯔꯤꯕꯅꯤ, ꯈꯔ ꯑꯃꯅ ꯅꯨꯄꯥ ꯈꯟꯃꯜꯂꯤ, ꯑꯍꯦꯟꯕ ꯊꯤꯕꯒꯤ ꯗꯁꯥꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯔꯥꯏꯕꯛꯇ ꯇꯝꯂꯛꯇꯨꯅ ꯀꯦꯅ ꯃꯧꯅ ꯆꯥꯎꯖꯔꯛꯄꯤ ꯀꯨꯁꯨꯝ ꯂꯥꯏꯔꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯛꯁꯤ ꯁꯣꯟꯅꯍꯧꯏ꯫